ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯄꯤꯡꯀꯤ ꯇꯣꯡꯕ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯦꯛꯅꯕꯤꯅꯤ ꯍꯥꯏꯁꯤꯔꯥ ꯅꯨꯡꯁꯤꯕꯤꯅꯤ ꯍꯥꯏꯁꯤꯔꯥ? ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯥꯂꯦꯝꯉꯥꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ, ꯃꯗꯨꯗꯤ ꯋꯥꯔꯤꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯇꯒ ꯃꯔꯤ ꯂꯩꯅꯗꯨꯅ ꯏꯖꯕ ꯅꯠꯆꯗꯦ ꯑꯃꯗꯤ ꯃꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯦꯛꯅꯕꯤꯅꯤ ꯍꯥꯏꯁꯤꯔꯥ ꯅꯨꯡꯁꯤꯕꯤꯅꯤ ꯍꯥꯏꯁꯤꯔꯥ? ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯏꯄꯤꯁꯣꯗ 1꯫ ꯃꯈꯨꯠ ꯑꯗꯨꯗ ꯃꯅꯤꯟ ꯐꯣꯡ ꯐꯣꯡ ꯀꯥꯔꯕ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ 2 ꯄꯥꯏ, ꯌꯥꯝ ꯊꯨꯕ ꯃꯥꯟꯕ ꯈꯣꯡꯊꯥꯡꯗ ꯄꯔꯞ ꯂꯥꯛꯄꯅꯤ꯫ ꯄꯟꯊꯨꯡꯐꯝ ꯑꯣꯏꯔꯤꯕ ꯊꯣꯡꯖꯤꯟꯗꯨꯗ ꯊꯥꯡꯂꯛꯄ ꯈꯣꯡꯊꯥꯡꯗꯨꯁꯨ ꯈꯪꯂꯦꯞ ꯂꯦꯞꯇꯨꯅ ꯂꯣꯜꯂꯤꯕ ꯊꯣꯡꯗꯨꯗ ꯅꯣꯛ ꯍꯥꯏꯐꯦꯠ ꯇꯧꯗꯨꯅ ꯀꯧꯏ꯫ "ꯑꯇꯣꯝꯕ, ꯇꯥꯕ꯭ꯔꯣ? ꯏꯃꯥ ꯆꯪꯂꯛꯀꯦ, ꯊꯣꯡꯁꯦ ꯍꯥꯡꯉꯨꯅꯦ!" ꯀꯧꯔꯤꯕ ꯑꯗꯨ ꯈꯨꯝꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯈꯨꯝꯂꯛꯇꯦ ꯍꯥꯏꯗꯅ ꯑꯅꯤꯔꯛ ꯀꯧꯔꯛꯇꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯂꯣꯜꯂꯤꯕ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯂꯛꯏ꯫ ꯂꯩꯃ ꯃꯁꯥꯅ ꯈꯪꯏ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯆꯥ ꯑꯇꯣꯝꯕ ꯑꯁꯤ ꯇꯨꯝꯕ ꯍꯧꯗꯣꯛꯄ ꯈꯔ ꯋꯥꯏ꯫ ꯑꯗꯨꯕꯨ ꯉꯟꯅ ꯃꯆꯥꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯨꯅ ꯊꯝꯂꯝꯒꯅꯤ ꯈꯪꯕꯅ ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨ ꯍꯥꯏꯔꯒ ꯊꯣꯡꯗꯨ ꯂꯣꯟꯗꯦ ꯈꯪꯕꯅ ꯍꯥꯡꯂꯒ ꯁꯠ ꯆꯪꯂꯛꯄꯅꯤ꯫ ꯃꯥꯒꯤ ꯃꯆꯥꯁꯤꯁꯨ ꯃꯃꯥꯅ ꯉꯟꯅ ꯍꯧꯗꯣꯔꯛꯀꯅꯤ ꯈꯪꯕꯅ ꯊꯣꯡꯗꯨ ꯇꯨꯝꯁꯤꯠ ꯐꯥꯗꯅ ꯍꯧꯒꯠꯂꯒ ꯍꯥꯡꯂꯝꯗꯨꯅ ꯉꯥꯁꯤꯜꯂꯒ ꯑꯃꯨꯛ ꯊꯝꯈꯤꯕꯅꯤ꯫ ꯄꯥꯛ ꯆꯥꯎꯔꯕ ꯋꯥꯜ ꯃꯔꯤꯅ ꯏꯀꯣꯏ ꯀꯣꯏꯅ ꯈꯥꯖꯤꯟꯕ ꯔꯨꯝꯅꯤ꯫ ꯃꯁꯥ ꯇꯅꯥꯟ ꯄꯣꯠ ꯆꯩꯁꯤꯡꯁꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯂꯤ꯫ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯔꯨꯝ ꯑꯗꯨꯒꯤ ꯃꯌꯥꯏ ꯑꯗꯨꯗ ꯄꯥꯛꯂꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯁꯤ ꯁꯤꯅ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯂꯨꯍꯦꯟ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃ ꯉꯁꯥꯏ ꯑꯗꯨꯛ ꯊꯨꯅ ꯍꯥꯊꯨ ꯂꯥꯛꯂꯕꯁꯨ ꯃꯆꯥꯒꯤ ꯃꯑꯣꯡ ꯈꯪꯕꯤ ꯑꯣꯏꯕꯅ ꯇꯞꯅ ꯏꯪꯅ ꯅꯣꯛꯃꯤ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯇꯨ ꯅꯥꯀꯟꯒꯤ ꯍꯥꯞꯂꯤꯕ ꯇꯦꯕꯜ ꯃꯆꯥ ꯑꯗꯨꯗ ꯊꯝꯂꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯗꯨꯅ ꯃꯆꯥꯕꯨ ꯀꯧꯔꯛꯏ꯫ "ꯇꯣꯝꯕ, ꯇꯥꯕ꯭ꯔꯣ ꯅꯪꯕꯨ? ꯏꯃꯥꯅꯤꯁꯦ, ꯍꯧꯒꯠꯂꯣꯁꯦ, ꯊꯦꯡꯈ꯭ꯔꯦꯅꯦ ꯅꯪꯕꯣ!" ꯀꯧꯗꯨꯅ ꯃꯆꯥꯅ ꯁꯨꯞꯂꯤꯕ ꯐꯩꯖꯨꯞꯇꯨ ꯂꯧꯊꯣꯛꯄꯤ꯫ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯝꯕ ꯂꯨꯍꯦꯟ ꯇꯨꯝꯕ ꯊꯨꯒꯥꯏꯔꯕꯒꯨꯝ ꯃꯁꯥꯗꯨ ꯇꯤꯡꯂꯤ ꯌꯥꯡꯂꯤ ꯇꯧꯗꯨꯅ ꯂꯩ꯫ ꯈꯨꯝꯕꯗꯤ ꯈꯨꯝꯂꯛꯇꯦ, ꯃꯃꯤꯠꯁꯨ ꯄꯥꯡꯊꯣꯛꯄ ꯇꯧꯗꯦ꯫ ꯂꯩꯃ ꯃꯆꯥꯒꯤ ꯆꯀ꯭ꯔꯤ ꯈꯪꯕꯤꯅꯤ ꯐꯝꯂꯝꯕ ꯑꯗꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯂꯩꯔꯤꯕ ꯋꯤꯟꯗꯣꯁꯤꯡꯗꯨꯒꯤ ꯀꯔꯇꯦꯟꯁꯤꯡꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯃꯆꯥꯕꯨ ꯇꯥꯅꯕ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ "ꯑꯇꯣꯝꯕ, ꯅꯄꯥꯕꯨꯡꯗꯣ ꯍꯜꯂꯛꯍꯧꯔꯕꯅꯤ, ꯅꯪ ꯍꯧꯒꯠꯇ꯭ꯔꯤꯕꯅ ꯍꯪꯍꯧꯕꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯍꯦꯟ ꯉꯁꯥꯏ ꯃꯥꯏꯀꯩ ꯇꯨꯝꯂꯤꯅꯤꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯃꯤꯠ ꯐꯠ ꯄꯥꯡꯈꯠꯂꯛꯇꯨꯅ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯐꯃꯨꯡꯗꯨꯗ ꯐꯝꯂꯤ꯫ ꯀꯤꯖꯕꯅꯤ ꯃꯄꯥꯕꯨꯡꯁꯤ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯒꯟꯗꯕ ꯃꯄꯥꯕꯨꯡꯒꯤ ꯃꯇꯧꯗꯨꯗ ꯍꯪꯒꯣꯏꯖꯅ ꯆꯠꯆꯕꯅꯤ꯫ ꯁꯥꯎꯒꯟꯕ ꯊꯨꯕ ꯁꯧꯔꯛꯂꯗꯤ ꯃꯆꯤꯡ ꯐꯠꯇꯕ ꯑꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏꯕꯁꯨ ꯇꯟꯕꯅꯤ ꯃꯍꯥꯛꯅ꯫ ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯂꯩꯃ, "ꯍꯧꯒꯠꯂꯣ, ꯄꯨꯡꯁꯦ ꯊꯦꯡꯈ꯭ꯔꯦ, ꯁ꯭ꯀꯨꯜ ꯑꯃꯨꯛ ꯅꯪꯍꯧꯔꯣꯏ꯫ ꯏꯃꯥꯅꯦ ꯀꯤꯆꯟꯗ ꯅꯣꯏꯒꯤ ꯀꯩꯅꯣ ꯈꯔ ꯌꯦꯡꯁꯤꯜꯂꯨꯈꯤꯒꯦ, ꯇꯨꯝꯁꯤꯜꯂꯅꯨꯀꯣ ꯑꯃꯨꯛ, ꯁꯪꯒꯣꯝꯁꯨꯅꯦ ꯊꯝꯂꯝꯕꯅꯤ ꯏꯃꯥꯅ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃ ꯅꯣꯛꯂꯤ ꯃꯆꯥꯗ ꯌꯦꯡꯂꯝꯂꯒ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯃꯃꯥꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯋꯥꯗꯤ ꯉꯥꯡꯗ ꯃꯣꯟꯒꯤ ꯃꯈꯥꯗꯨꯗ ꯃꯈꯨꯠꯇꯨꯅ ꯃꯥꯗꯨꯅ ꯐꯣꯟ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯛ ꯇꯧꯔꯤ꯫ ꯐꯣꯟ ꯑꯗꯨꯁꯨ ꯂꯩꯔꯝꯗꯕꯒꯤ ꯃꯃꯤ ꯎꯕꯗ ꯂꯨꯍꯦꯟ ꯎꯏꯔꯨꯝ ꯇꯧꯔꯝꯕꯒ ꯁꯠ ꯃꯥꯡꯗꯨꯅ ꯐꯣꯟꯗꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯀꯣꯟꯅꯊꯪꯗ ꯅꯤꯡꯁꯤꯡꯂꯛꯏ ꯀꯔꯤꯅꯣꯃ꯫ "ꯍꯦꯂꯣ ꯕꯣꯟꯙꯣ, ꯇꯥꯕ꯭ꯔꯣꯃꯤ, ꯇꯥꯕ꯭ꯔꯣ?" ꯑꯁꯣꯝꯗ ꯐꯣꯟꯗꯒꯤ ꯃꯇꯥꯎ ꯕꯣꯔꯤꯁꯅ ꯈꯣꯟꯀꯂꯞ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯍꯦꯟ ꯇꯥꯗꯦ, ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ "ꯇꯥꯕ꯭ꯔꯣꯃꯤ, ꯁꯛ ꯐꯖꯕ ꯅꯪꯕꯨ, ꯀꯩꯗꯧꯔꯒꯦ ꯈꯨꯝꯗ꯭ꯔꯤꯁꯤꯕꯣ?" ꯀꯨꯏꯍꯧꯗꯦ ꯂꯨꯍꯦꯟ ꯃꯃꯥꯡꯗ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯅꯣꯠꯕꯨꯛ ꯑꯗꯨꯗ ꯃꯌꯦꯛ ꯆꯥꯎꯅ "I love you" ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯄꯦꯖ 20 ꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯁꯥꯎꯅ ꯅꯥꯀꯣꯡꯗ ꯊꯝꯂꯤꯕ ꯐꯣꯟ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯈꯤ꯫ ꯅꯤꯡꯁꯤꯡꯂꯛꯄꯗ ꯐꯣꯟꯗꯨ ꯌꯥꯔꯝꯂꯔꯣꯏ ꯈꯪꯅ ꯐꯃꯨꯡꯗꯨꯗꯩ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯔꯥꯏꯗ ꯇꯥꯈ꯭ꯔꯕ ꯍꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯔꯤꯛ ꯇꯧꯐꯝ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯐꯤꯜꯇꯔ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯃꯈꯥꯗ ꯎꯞꯁꯤꯟꯗꯨꯅ ꯇꯥꯔꯤꯕ ꯑꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯈꯨꯜꯂꯤ꯫ ꯗꯤꯁꯄ꯭ꯂꯦꯗꯨꯗꯤ ꯀ꯭ꯔꯦꯛ ꯆꯠꯇꯨꯅ ꯐꯣꯟ ꯑꯗꯨꯁꯨ ꯑꯣꯐ ꯇꯥꯔꯝꯃꯤ꯫
ꯍꯥꯡꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯇ꯭ꯔꯥꯏ ꯑꯃꯨꯛꯇꯤ ꯇꯧꯏ, ꯌꯥꯗ꯭ꯔꯕ ꯑꯗꯨꯗ ꯃꯥꯒꯤ ꯔꯨꯝꯒꯤ ꯊꯝꯂꯤꯕ ꯗꯁꯕꯤꯟ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈꯤ꯫ ꯍꯟꯅ ꯌꯦꯡꯂꯝꯗꯦ ꯐꯣꯟꯗꯨ꯫ ꯃꯁꯥꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯅꯕ ꯍꯥꯏꯅ ꯃꯥꯒꯤ ꯔꯨꯝꯒ ꯑꯦꯇꯦꯆ ꯇꯧꯗꯨꯅ ꯍꯥꯞꯂꯤꯕ ꯕꯥꯊꯔꯨꯝ ꯑꯗꯨꯗ ꯆꯪꯈꯤ꯫ ꯃꯈꯥꯒꯤ ꯀꯤꯆꯟ ꯑꯗꯨꯗ ꯀꯦꯁꯣ ꯄꯦꯄꯔ ꯑꯗꯨ ꯄꯥꯗꯨꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯃꯅꯤꯡ ꯀꯥꯔꯤꯕ ꯀꯣꯐꯤ ꯑꯗꯨ ꯁꯤꯞ 2-3 ꯆꯤꯡꯂꯒ ꯃꯥꯒꯤ ꯋꯥꯡꯃꯗ ꯐꯝꯂꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ, "ꯑꯇꯣꯝꯕꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯥ ꯃꯃꯥ?" ꯂꯩꯃ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯍꯪꯒꯥꯝ ꯃꯥꯜꯂꯝꯕ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯇꯨꯅ, "ꯍꯧꯒꯠꯍꯧꯔꯕꯅꯤ ꯃꯣꯏ ꯁꯝꯈ꯭ꯌꯥ." "ꯐꯔꯦ ꯐꯔꯦ, ꯅꯆꯥ ꯁꯦꯟꯅꯕꯒꯤ ꯃꯊꯧꯗꯤ ꯁꯤꯖ ꯅꯪꯅꯤꯀꯣ, ꯑꯗꯨꯅ ꯌꯥꯝ ꯍꯩꯁꯤꯡꯒꯗꯕꯅꯤ." "ꯑꯗꯨꯕꯨꯗꯤ ꯁꯝꯈ꯭ꯌꯥ, ꯑꯩꯒꯤ ꯏꯆꯥ 3ꯃꯛ ꯁꯤꯃꯅ ꯋꯥꯠꯂꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯏꯆꯥ ꯑꯍꯟꯅ ꯗꯣꯛꯇꯔꯅꯤ, ꯏꯆꯥ ꯌꯥꯏꯃ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯃꯤꯀꯤ ꯂꯥꯀꯤꯗꯦ, ꯑꯗꯨꯅ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯄꯥꯝꯃꯤ ꯍꯥꯏꯗꯅ IAS ꯑꯣꯏꯔꯤ꯫ ꯏꯆꯥ ꯑꯇꯣꯝꯕ ꯁꯤꯈꯛꯅꯤ ꯋꯥ ꯄꯦꯠꯄ, ꯑꯗꯨꯕꯨ ꯃꯃꯥ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯤꯕꯅꯤ, ꯁꯤꯃꯛꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯐꯝꯁꯤ ꯌꯧꯔꯛꯂꯤꯕꯅꯤ." ꯋꯥꯗꯨ ꯀꯦꯁꯣ ꯃꯃꯣꯟ ꯅꯣꯛꯆꯩ꯫ ꯂꯩꯃ ꯃꯈꯥ ꯇꯥꯏ, "ꯑꯩꯅ ꯏꯆꯥ ꯁꯤꯟꯅꯕꯗ ꯑꯩꯒꯤ ꯊꯧꯅꯥꯗꯤ ꯃꯣꯏ ꯁꯝꯈ꯭ꯌꯥꯅ ꯑꯣꯏꯔꯤꯕꯅꯤ." ꯁꯤ ꯍꯥꯏꯅ ꯂꯩꯃ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯩ꯫ ꯀꯦꯁꯣꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯅꯣꯛꯂꯤ꯫ ꯂꯨꯍꯦꯟ ꯃꯈꯨꯠꯇ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯇꯨ ꯄꯥꯏ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯄꯅꯤ ꯀꯤꯆꯟꯗ꯫ ꯃꯃꯥꯒ ꯃꯄꯥꯒ ꯅꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯪꯂꯛꯄ ꯑꯗꯨ ꯂꯦꯞꯇꯨꯅ ꯌꯦꯡꯂꯛꯏ꯫ "ꯑꯇꯣꯝꯕ ꯀꯨꯝꯂꯛꯑꯕꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨꯔꯣ, ꯏꯃꯥꯅꯦ ꯆꯥꯛ ꯁꯠ ꯂꯣꯏꯁꯤꯜꯂꯒꯦ, ꯁꯪꯒꯣꯝꯗꯨꯗꯤ ꯊꯛꯇ꯭ꯔꯕꯣ ꯅꯪꯕꯨ?" ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯨꯍꯦꯟ ꯌꯦꯡꯂꯝꯕ ꯑꯗꯨ ꯇꯣꯛꯇꯨꯅ ꯋꯥ ꯍꯥꯏꯔꯛꯏ, "ꯁꯪꯒꯣꯝꯁꯦ ꯈꯔ ꯏꯪꯉꯦ, ꯈꯤꯇ ꯁꯥꯍꯟꯕꯤꯌꯨ ꯏꯃꯥ." ꯑꯁꯤ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯒꯤ ꯅꯥꯀꯟꯗ ꯐꯝꯊꯗꯨꯅ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯇꯨ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯃꯤ꯫ "ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯇꯣꯝꯕ." "ꯒꯨꯗ ꯃꯣꯔꯅꯤꯡ ꯄꯥꯕꯨꯡ." ꯃꯄꯥ ꯃꯆꯥꯗꯨ ꯋꯤꯁ ꯄꯤꯅꯔꯤꯅꯦꯅ ꯇꯧꯔꯤꯕ ꯑꯗꯨ ꯃꯤꯅꯧ ꯑꯃꯒ ꯋꯤꯁ ꯄꯤꯅꯕꯒꯨꯝ ꯇꯧꯔꯤ꯫ "ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ ꯍꯥꯏ, ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎ ꯑꯇꯣꯝꯕ. ꯄꯥꯕꯨꯡꯗꯤ ꯊꯕꯛꯁꯤꯅ ꯌꯥꯗ꯭ꯔꯦ ꯅꯣꯏꯕꯨ ꯌꯦꯡꯁꯤꯟꯕ, ꯑꯗꯨꯅꯅꯦ ꯅꯃꯥꯅ ꯍꯥꯏꯕ ꯋꯥ ꯇꯥꯒꯗꯕꯅꯤ. ꯉꯥꯏꯍꯥꯛ ꯀꯣꯏꯕ ꯆꯠꯂꯨꯕꯒꯤ ꯉꯥꯎꯔꯁꯨ ꯌꯨꯝꯗ ꯌꯧꯕꯒ ꯂꯥꯏꯔꯤꯛꯁꯦ ꯅꯤꯡꯁꯤꯡꯒꯗꯕꯅꯤ." ꯃꯄꯥꯕꯨꯡꯅ ꯃꯈꯥ ꯇꯥꯔꯛꯄꯅꯤ꯫ ꯂꯨꯍꯦꯟ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯄꯥꯕꯨꯡ." "ꯐꯔꯦ ꯐꯔꯦ, ꯅꯃꯥꯒ ꯇꯧꯔꯒ ꯆꯥꯛꯇꯣ ꯀꯩꯀꯩꯅꯣ ꯆꯥꯔꯒ ꯁ꯭ꯀꯨꯜꯗꯣ ꯆꯠꯊꯣꯛꯑꯣ. ꯄꯥꯕꯨꯡ ꯍꯧꯒꯠꯂꯦ, ꯁꯤꯗ ꯑꯩ ꯁꯦꯝꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯌꯧꯔꯨꯒꯦ, ꯃꯤꯇꯤꯡ ꯑꯃ ꯂꯩꯔꯦ." "ꯍꯣꯏ ꯄꯥꯕꯨꯡ." "ꯁꯝꯈ꯭ꯌꯥ ꯑꯗꯨ ꯆꯥꯛꯇꯤ?" "ꯆꯥꯛꯇꯤ ꯑꯩ ꯃꯑꯣꯡ ꯌꯦꯡꯂꯒꯦ, ꯑꯗꯨꯒ ꯐꯣꯟꯗ ꯍꯥꯏꯔꯛꯑꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ ꯂꯨꯍꯦꯟ꯫ ꯃꯄꯥ ꯊꯣꯛꯈ꯭ꯔꯕꯗ ꯃꯁꯥꯗꯨ ꯁꯣꯔ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯇꯨꯅ, "ꯏꯃꯥ ꯀꯩ ꯃꯊꯦꯜꯅꯣ?" "ꯍꯪꯒꯥꯝꯁꯤꯃꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯤꯒ ꯇꯧꯔꯒꯦ, ꯉꯔꯥꯡꯒꯤ ꯉꯥꯔꯦꯟꯁꯤꯁꯨ ꯂꯩ. ꯁꯦꯁꯦ ꯁꯪꯒꯣꯝꯁꯦ ꯊꯛꯆꯤꯜꯂꯣ ꯁꯥꯔꯤꯉꯩꯁꯤꯗ." ꯑꯁꯤ ꯍꯥꯏꯅ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯇꯨ ꯃꯅꯤꯟ ꯐꯣꯡ ꯐꯣꯡ ꯀꯥꯅ ꯄꯤꯔꯛꯏ꯫ ꯃꯤꯔꯔ ꯃꯃꯥꯡꯗꯨꯗ ꯃꯁꯝꯗꯨ ꯅꯥꯀꯟ ꯅꯥꯀꯟ ꯍꯥꯠꯇꯨꯅ ꯅꯤꯡꯊꯤꯖꯅ ꯄꯨꯟꯁꯤꯜꯂꯤ꯫ ꯇꯨꯡꯗꯒꯤꯁꯨ ꯃꯔꯣꯟ ꯁꯨꯕ ꯁꯨꯗꯕꯣꯏ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯆꯦ ꯌꯥꯏ, ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯕꯣꯔꯥ ꯁꯤꯡꯖꯨ ꯂꯩꯔꯛꯎꯀꯣ." ꯃꯅꯥꯎꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯗꯨꯅ ꯏꯜꯁꯤ ꯃꯃꯥꯏꯗꯨ ꯐꯨꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯏ꯫ ꯃꯅꯥꯎꯄꯤꯅ ꯐꯃꯨꯡꯒꯤ ꯆꯩꯈꯣꯛꯇ ꯄꯥꯏꯗꯨꯅ ꯇꯔꯥꯎ ꯇꯔꯥꯎꯕꯤ ꯃꯃꯤꯠꯇꯨꯅ ꯇꯔꯨ ꯇꯔꯨ ꯐꯪꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯃꯣꯟ ꯅꯣꯛꯇꯨꯅ, ꯂꯩꯔꯛꯀꯦ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯦꯒꯤ ꯆꯥꯛ ꯊꯤꯍꯧꯔꯕ꯭ꯔꯣ?" ꯃꯆꯦ ꯌꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯀꯣꯛ ꯃꯆꯥꯗꯨ ꯊꯤꯔꯦ ꯍꯥꯏꯕꯒꯨꯝ ꯅꯣꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯏꯜꯁꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯆꯠꯂꯝꯃꯣ, ꯆꯦ ꯂꯥꯛꯑꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯔꯔꯔꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈꯤ꯫ ꯃꯅꯥꯎꯄꯤꯁꯨ ꯃꯆꯦꯅ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯦꯟꯒꯨꯝ ꯂꯥꯛꯀꯨꯝ ꯆꯠꯈꯤ꯫ ꯄꯤꯛꯇꯛꯅ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗꯨꯗ ꯂꯨꯃꯥꯡꯒꯤ ꯁꯥꯏ ꯈꯔ ꯇꯥꯔꯤꯕ ꯑꯗꯨꯒ ꯗꯤꯝꯄꯜ ꯂꯩꯅ ꯅꯣꯛꯂꯤꯕ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯨꯒ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯄꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ꯫ ꯁꯦꯠꯂꯤꯕ ꯁ꯭ꯀꯨꯜꯒꯤ ꯃꯦꯔꯨꯟ ꯀꯂꯔꯒꯤ ꯌꯨꯅꯤꯐꯣꯔꯝ, ꯅꯦꯝꯇꯛ ꯁꯦꯡꯇꯛ ꯁꯕꯥꯟꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ꯫ ꯏꯜꯁꯤ ꯀꯔꯤꯕꯨ ꯌꯦꯡꯂꯤꯕ ꯃꯤꯔꯔ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯐꯃꯨꯡꯗꯨꯗ ꯊꯝꯂꯤꯕ ꯕꯦꯒꯇꯨ ꯄꯥꯏꯔꯒ ꯄ꯭ꯔꯞ ꯆꯥꯛꯈꯨꯝ ꯇꯝꯅ ꯂꯥꯛꯏ꯫ "ꯌꯥꯏ, ꯂꯥꯛꯑꯣ, ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯗ ꯆꯥꯊꯣꯛꯑꯣ, ꯅꯆꯦꯅ ꯊꯦꯡꯂꯦꯅ ꯆꯩꯔꯛꯑꯅꯤ." ꯃꯃꯥ ꯏꯕꯦꯝꯃ ꯏꯕꯦꯅꯤꯅ ꯃꯆꯥ ꯌꯥꯏꯃ ꯎꯕꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯥꯏꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯍꯟꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯏ꯫ "ꯌꯥꯏ, ꯅꯪ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ? ꯊꯦꯡꯂꯅꯤ, ꯂꯥꯛꯑꯣ ꯆꯥꯔꯣ ꯊꯨꯅ."
Machena thosilakpa aduda mamana haibadu khumge toramba adu toklaga chak chakfam duda fatfam thaduna chaktu chakhom khara machega jaminari idea yai thologo Haramlaga thoki ilsi machena thokrabada masu khara jaraga makutu frapradyana khada hamlaga thorai Ibeni macha ani bu mangol duda manam nabiduna asumna hei phajana chalu konoi aduga ne cheyai nang oksina nuko hoi ma ai ka sung oksina roiba asi haiduna machindu paithokduna lei machena gari macha du start tawduna cheyai la one thengene nangbo Machena amukorakpa aduda ilsi mamagi manakta leplambadagi parprap sumangda kumthaduna machegi tungda tongduna machin manok pulap thorai School gi timing aduda parents singna macha singbu thadaramli gate mamang aduda bus talakpa singsu mathang school campus manung aduda changnarai students singdu assemble hall chawna leiriba mapham duda loina line da leptuna assemble hongna ba leiri LC machena thamlamlaba matung masu changnaktuna assemble gi mayam lebliba aduda jangsinduna begtuna kanda thamlaga line aduda lepsili mayamsu gate laundry haiduna hatu atu sensinari Magi chana sabi mataroi anisu proprap sensilaktuna ilsina lebliba adugi maning mathang leplai sorga thabet honduna Nupe kyam kuiraga namba Korakpa duda ilsi fat on thorai Aidi na mamang da leplam nani ne leiri esu kuiji noi thinge sidi hoi Anima kumlakpani ngihaki tung assemble so hogduna mathang loira abada magi class tamna amuk changkhiduna bell su first period hongna ba haina khinglai Oja su mathang changnai Good morning my dear student Noigi final exam su kuije ko lairi to kanna pano aina haidogdi adu natradi next year da 10 ta galoi haibani ko principal na Ojana ngang ni badu fat kaktuna Rokina fat hagolaktuna Sir akhoi class di larik loina haibani na aduna principal do waruna no haibiyo sir Asi haina nogli atai student singsu noi Oja aduna matawduda Keep silent Noisi yam ngoksinarene Class 19 bukaradi noise haina tanaba amata yadre Ngasi noigi tawkiba third assessment exam gi result haidokani Horen noi gi subject gi oja sing amamam changlaaga Haujiki di aigi je haido amage noi lairi khayam page se loi khangdarani ko Asi haina paper result du amamam lokthora Madu ubada students singdu noklombaga toktuna magi thokpa juja toktuna matha sabasu yauri Langna rakanu konoi ai roll wise ta korake Asi haina ojaduna mathang kauduna loina pithokpa loiraduna students singi mamangda leblaga wai hari Asi haina ojaduna mathang kauduna loina pithokpa loiraduna students singi mamangda leblaga wa hari Class asigi oina aigi subject ki topper se RK Luhen oireko student oiso magun leira khonasi sardi walingai da hayorisini aduga mark nemba 10 mark ki manung do phangba student singdo lepu Ojana haira ibaduda mayamdu tumin leina duna mark nemba singadu lepai moi tara muglebli baduda ilsi suyari madu ubada ojadu sauraduna ilsi nangna kamai tawbano Lyricsi padrabo amta chumnagi assessment macha tawba sipawba pass mark aitse yobungamde 20 marks sida nang exam kudingi adai teachers khaisu loina saunarabani ko nang hadaki final sida marks singsi yadradi principal na thagaloi haina warning pirabani na Ojana hairakli bawaduda ilsi ikaiba pokladuna mamai macha du ngangsilakpani mayam mamangduda kapningba sufauri Lairiba students singsu ilsida yeng tumin chiro su tongnari mayam dungi marakta luhensu mamit sangtik sangna ilsibu yengli As nungai te ilsise mase solini ko Nana nungai bijiba mina lairik paroina padrisida Mataw singduna ngangnari dutabada luhen Migi wati swaida yang ngangnaningbar noi
Wadu tabada matausindu tumin leinakre ojasu amuk makha tai. ꯑꯇꯩꯒꯤꯁꯨꯅꯤ ꯏꯜꯁꯤ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯃꯥꯅ ꯌꯥꯝ ꯁꯣꯟꯅ ꯐꯪꯕꯁꯤꯗ ꯍꯦꯟꯅ ꯍꯥꯏꯕꯅꯤ ꯅꯣꯏꯁꯨ ꯍꯣꯠꯅꯧ ꯐꯔꯦ ꯁꯤꯗꯥꯎ ꯀ꯭ꯂꯥꯁ ꯍꯧꯔꯁꯤ ꯇꯦꯛꯁꯕꯨꯛ ꯄꯨꯊꯣꯛꯑꯣ ꯉꯔꯥꯡꯒꯤ ꯃꯈꯥ ꯄ꯭ꯂꯥꯟ ꯔꯤꯄ꯭ꯔꯗꯛꯁꯟꯗꯨ ꯍꯧꯔꯁꯤ Asomna class tu mathang loiki break matamduda canteen-duda magi jura semnaduna famneri Elsie, Rosie, Bella mokhai mata ahumdu canteen-duda famduna wari sanari Elsie thawai nungai ta batawrno ba final sulari mathang kana honaseba adoni Elsie adomaina somleirano ba ngasaidagi mata anisina themjinbani mata sibu Elsie thawai nungai trabani haiduna family table aduda nonthaduna family Aya Elsie noi cross lai Wadu tabada Elsie nontharambadu sathaigalaki Mamitusu pirachin bagi ingangang sinduna tarau yenglei thongjinlomda Makhoi nupa hum Luhen Boris James Jangla ibadu ubada kentindugi leiramba nupi singdu mathum marang hekhawi Masamga semjina basu yaunaribani mayamdogi marakta Elsie mitka kupta yengzabani nupamabu Ahum sipiklingaidagi yamluna tinezaba matawsingni sakta yenglasu simanathi haiba yade loinamak phajabani adubu luhena karapatak wanglap tauna wangangjabani matawdudu nupisingna hena ngaunakibasuni Elsie asum yenglambadagi karinoma ningsinglakpagum yenglambadu satokduna mamaidu nakanda fatleslai matasingromda Luhen gamgama sangba makhongdu jangsilai nupi magi manakta lumlum lawba khonjalda monghada poketa makut ani mohumduna kainomda wadu tabada nupi masu fatlai thorai Nupa mana aduk nakna manakta liplamba du ubada nupi magi thamogi khongjilsu hena yankhalakduna wangangdana aduk munna yingaduna lei Breaki matamni makhoi nupa humdu class dagi thoraklaga insang hak yaisi haiduna nagangi garden oina thamniba aduda thola agalepli makhoi ubada nupi humdusu lakduna belana hana hairai Lu kainomda haige Wadu tabada nupa humdusu nupi humduda yenglei wangang bada ising litaba Borisna Sinu chanbe kadawrage akhoi nang wasi kauride Wadu tabada Bella paina yenglei Borisda As kiye imagi momo oidu nang adumaina tawradi thamoigase puba gamjeba Haibu waduda leibasingdu noi Luhen khaknokta nupi mangonda yengduna leirambani Bella di khoidau hena thitpa haidu oiraduna Nangonda haibra nangna puyekbraba Anidugi matawduda khamdoknei Elsie Luhenda haifed yengdai nupa mana yengduna leiramba duda ikaiba faurai Thongna fona lakibani nupi mahaksing asidi adubu thamogi mapu ubagera leijaramba thongnado mangkibagum masado khangson-sonjai Mata Bella amadi Rosie magoi animakna Elsie yenglai Hairodana Mata waduda Luhen leplambadagi karino haina midyengdo tawrai Elsie lejaba sakti fajinduna Aido class ki notes kara gyanta daba mayauri adugi Luhen nanga notebook do amta waizage haige tawbani Luhen waduda luthana yenglai nubi masu khangladuna Aina haidi Bella ga Rosie hoigado gyanta draba adugi Wadu loide Borisna fatana Ko bibiro kaido akhoi nang wandi leri haibani na gyan tani na tawrini natrane si Elsie Boris ki khotawduda confirm ga khangde Luhena amu kari hairapa haina sukhali amu tati jebira kadra hana gumnasu khandabanate mata ani dusu Luhen ki pa khungairi bani Luhen monghada prap class tamna yam chinglemna makudu poketu da humdana janki lehoriba singduna Elsie da onsiduna chalo inaruso solo haini insili Elsie su tamna janglai classroom ki thongjinduda jab leptuna leirami nupadu napidusu hannaga yengda nonthaduna fajanglakpaga nubagi fallaba thabaktuda wangba henkibana waisilui ayo
ꯃꯇꯧꯗꯨꯗ ꯂꯨꯍꯦꯟ ꯏꯜꯁꯤꯗ ꯌꯦꯡꯗꯨꯅ ꯁꯠꯀꯥꯈ꯭ꯂꯞ ꯍꯥꯏꯔꯛꯏ꯫ ꯅꯃꯥꯏ ꯅꯃꯤꯠꯇꯣ ꯑꯗꯨꯝ ꯊꯛꯄ ꯑꯗꯨꯅꯗꯤ ꯂꯩ ꯌꯥꯔꯣꯏ꯫ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯒꯦꯗꯤ ꯈꯟꯗꯦ ꯈꯠꯄꯗ꯫ ꯆꯩꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯏꯜꯁꯤ ꯃꯔꯥꯏꯕꯛꯇ ꯅꯥꯟꯗꯨꯅ ꯌꯦꯡꯗꯤ ꯌꯦꯡꯂꯛꯇ ꯃꯆꯤꯟ ꯃꯆꯥꯗꯨ ꯁꯨꯒꯠꯂꯤ꯫ ꯅꯨꯄꯥ ꯑꯃꯁꯨ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯄꯤꯛꯈꯤꯕꯅꯔꯥ ꯅꯣꯟꯊꯈꯤꯕꯅꯔꯥ ꯎꯒꯤ ꯐꯪꯗꯦ, ꯃꯈꯨꯠꯇꯁꯨ ꯅꯣꯠꯕꯨꯛꯇꯨ ꯄꯥꯏꯔꯤ꯫ ꯏꯜꯁꯤ ꯃꯈꯥ ꯇꯥꯅ ꯂꯩꯊꯗ ꯂꯨꯍꯦꯟꯒꯤ ꯅꯣꯠꯕꯨꯛꯇꯨ ꯂꯧꯗꯨꯅ ꯁꯠꯊꯣꯛꯈꯤ ꯀ꯭ꯂꯥꯁꯇꯒꯤ꯫ ꯃꯇꯧꯗꯨ ꯂꯨꯍꯦꯟ ꯌꯦꯡꯗꯨꯅ ꯋꯥ ꯉꯥꯡꯏ, ꯀꯥꯔꯝꯕ ꯆꯤꯟꯗꯨ ꯁꯠ ꯎꯝꯁꯤꯟꯗꯨꯅ ꯂꯦꯞꯍꯧꯔꯤ꯫ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯨꯄꯥ ꯑꯃꯁꯨ ꯋꯥ ꯉꯥꯡꯗꯕꯗ ꯀ꯭ꯂꯥꯁꯁꯤꯗ ꯍꯥꯏꯅꯔꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯕꯨ ꯆꯩꯔꯝꯗꯥꯏꯗꯗꯤ ꯃꯆꯤꯟꯁꯦ ꯍꯦꯛꯇ ꯃꯊꯪ ꯃꯊꯪ ꯊꯣꯛꯂꯛꯄꯅꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯅꯨꯃꯤꯠꯇꯣ꯫ ꯐ꯭ꯂꯥꯁꯕꯦꯛ꯫ ꯕ꯭ꯔꯦꯛꯀꯤ ꯇꯥꯏꯃꯤꯡꯗꯣ ꯂꯣꯏꯗꯨꯅ ꯀ꯭ꯂꯥꯁꯇꯣ ꯆꯪꯅꯔꯛꯄꯗ ꯂꯨꯍꯦꯟ ꯐꯝꯊꯕꯒ ꯗꯦꯛꯁꯀꯤ ꯃꯈꯥꯗ ꯍꯥꯞꯂꯤꯕ ꯕꯣꯛꯁꯇꯨꯗ ꯒꯤꯐ ꯄꯦꯀꯦꯠ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯂꯨꯍꯦꯟ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯏ꯫ ꯒꯤꯐ ꯄꯦꯀꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯦꯇꯔ ꯑꯃꯁꯨ ꯌꯥꯎꯔꯤ, ꯃꯗꯨꯕꯨ ꯍꯥꯡꯗꯨꯅ ꯌꯦꯡꯂꯤ꯫ ꯂꯣ, ꯑꯩꯕꯨ ꯇꯧꯉꯝꯃꯤꯅꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯑꯩ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯖꯩ ꯊꯃꯣꯏ ꯁꯦꯡꯅ, ꯅꯪꯅ ꯌꯥꯕꯤꯕ ꯌꯥꯕꯤꯗꯕ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ, ꯅꯪꯕꯨ ꯉꯥꯎꯖꯕꯁꯤꯗꯤ ꯅꯁꯥꯗ ꯍꯥꯏꯔꯒ ꯈꯪꯍꯟꯅꯤꯡꯕ ꯐꯥꯎꯏ꯫ ꯑꯗꯨꯅ ꯑꯩꯅ ꯄ꯭ꯔꯄꯣꯖꯦꯜꯁꯦ ꯏꯖꯕꯅꯤ ꯅꯐꯝꯗ꯫ ꯅꯪꯒꯤ ꯀꯅꯥ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ, ꯅꯪꯒꯤ ꯍꯥꯏꯕ ꯌꯥꯎꯗꯦ, ꯑꯗꯨꯅ ꯃꯤꯡꯗꯤ ꯀꯧꯖꯔꯔꯣꯏ꯫ ꯑꯗꯨꯅ ꯍꯪꯍꯟꯖꯔꯒꯦ, ꯅꯪꯒꯤ ꯏꯜꯁꯤ꯫ ꯋꯥꯔꯣꯜꯗꯨ ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯂꯨꯍꯦꯟ ꯅꯨꯄꯤ ꯑꯃꯕꯨ ꯌꯦꯡꯂꯛꯏ꯫ ꯃꯤꯗꯜ ꯔꯣꯒꯤ ꯁꯦꯀꯦꯟ ꯕꯦꯟꯆꯇꯨꯗ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯕꯦꯟꯆ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯃꯈꯨꯠꯇ ꯒꯤꯐꯇꯨꯁꯨ ꯄꯤꯔꯤ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯁꯠ ꯌꯦꯡꯂꯛꯏ꯫ ꯏꯜꯁꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯁꯨ ꯈꯣꯡꯖꯦꯜ ꯌꯥꯡꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯀ꯭ꯂꯥꯁꯀꯤ ꯂꯩꯔꯤꯕ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗꯨ ꯑꯣꯖꯥ ꯆꯪꯂꯛꯇꯕꯒꯤ ꯆꯔꯥꯡꯅꯔꯝꯕ ꯑꯗꯨ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ꯫ ꯂꯨꯍꯦꯟ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯣꯠꯇꯨ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯂꯥꯝꯗꯨꯅ ꯁꯠ ꯄꯤꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯈꯔ ꯁꯥꯎꯔꯞ ꯂꯨꯝ ꯂꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯇꯝꯂꯤꯕ ꯂꯥꯏꯔꯤꯛꯇꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯝꯃꯨ, ꯂꯤꯃꯤꯠ ꯌꯥꯝ ꯍꯦꯜꯂꯛꯀꯅꯨ꯫ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯑꯍꯦꯟꯕ ꯍꯥꯏꯔꯝꯗ ꯄ꯭ꯔꯞ ꯆꯠꯈꯤ ꯂꯨꯍꯦꯟ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯆꯤꯔꯣꯜ ꯇꯧꯅꯩ꯫ ꯏꯜꯁꯤꯗꯤ ꯇꯨꯃꯤꯟꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯄꯥꯎꯈꯨꯝꯗꯨ ꯌꯥꯗ꯭ꯔꯕꯁꯨ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯅ ꯏꯐꯣꯡ ꯐꯣꯡꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗꯗꯤ ꯏꯀꯥꯏꯔꯗꯨꯅ ꯄꯤꯔꯨꯝ ꯂꯩ꯫ ꯑꯣꯖꯥꯁꯨ ꯃꯊꯪ ꯆꯪꯂꯛꯇꯨꯅ ꯀ꯭ꯂꯥꯁꯇꯨ ꯍꯧꯈꯤꯕꯅꯤ꯫ ꯑꯦꯟ ꯑꯣꯐ ꯐ꯭ꯂꯥꯁꯕꯦꯛ꯫ ꯁ꯭ꯀꯨꯜꯒꯤ ꯕꯦꯜꯗꯨ ꯃꯊꯪ ꯈꯤꯡꯂꯛꯇꯨꯅ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗꯨ ꯃꯔꯤ ꯆꯪꯅꯔꯛꯏ꯫ ꯂꯨꯍꯦꯟꯁꯨ ꯀ꯭ꯂꯥꯁꯇꯨꯗ ꯆꯪꯂꯛꯇꯨꯅ ꯃꯊꯪ ꯌꯥꯎꯗꯨꯅ ꯂꯣꯏꯈꯤ꯫ ꯅꯨꯄꯤ ꯑꯃꯒꯤ ꯍꯥꯟꯅꯒꯤ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯂꯤꯉꯩ ꯅꯨꯄꯥ ꯑꯃꯒꯤ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯨꯅ ꯊꯨꯒꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯠ ꯌꯦꯡꯂꯛꯏ ꯃꯥꯁꯨ꯫ ꯑꯅꯤꯗꯨꯅ ꯃꯤꯠꯆꯥꯟꯅꯔꯤꯕꯗꯨ ꯎꯕꯗ ꯃꯇꯥꯔꯨꯁꯤꯡꯗꯨꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯤ꯫ ꯕꯣꯔꯤꯁꯀ ꯖꯦꯝꯁꯀꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯐꯤꯂꯝ ꯁꯨꯇꯤꯡꯂꯣ? ꯂꯣꯏꯁꯤꯜꯂꯁꯤꯗꯅ꯫ ꯖꯦꯝꯁꯅ ꯏꯃꯟꯃꯟꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯅꯤꯗꯨꯁꯨ ꯌꯦꯡꯅꯕꯗꯨ ꯊꯣꯛꯇꯨꯅ ꯂꯨꯍꯦꯟ ꯏꯜꯁꯤꯒꯤ ꯈꯨꯠꯊꯥꯡꯗꯨ ꯄꯥꯏꯗꯨꯅ ꯌꯥꯝ ꯊꯨꯅ ꯀꯦꯟꯇꯤꯟꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯃꯇꯧꯗꯨꯗ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗꯨ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯅꯨꯄꯤ ꯑꯃꯕꯨ ꯁꯨꯝ ꯆꯤꯡꯂꯛꯄꯅ ꯀ꯭ꯂꯥꯁꯔꯨꯝ ꯇꯝꯅ ꯄꯨꯔꯛꯄꯅꯤ꯫ ꯃꯥꯒꯤ ꯕꯦꯟꯆ ꯎꯕꯒ ꯅꯨꯄꯤꯗꯨ ꯁꯠ ꯊꯥꯗꯣꯛꯏ꯫ ꯀ꯭ꯂꯥꯁꯇꯨꯁꯨ ꯉꯁꯤꯗꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯝꯇ ꯂꯩꯔꯝꯗꯦ꯫ ꯃꯇꯧꯗꯨꯗ ꯏꯜꯁꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯃꯔꯝꯗꯤ ꯅꯨꯄꯥ ꯑꯃꯒꯤ ꯍꯧꯅꯕꯤ ꯃꯤ ꯂꯩꯇꯦ ꯈꯪꯗ ꯉꯥꯡꯂꯛꯀꯅꯤ ꯈꯪꯕꯅ ꯇꯟꯕꯅꯤ ꯃꯍꯥꯛ꯫ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕ ꯑꯁꯤꯗ ꯍꯔꯥꯎꯔꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯏꯜꯁꯤꯅ ꯅꯍꯥꯟ ꯄꯨꯈꯤꯕ ꯅꯣꯠꯕꯨꯛꯇꯨꯗ ꯃꯥꯅ ꯉꯔꯥꯡ "ꯑꯥꯏ ꯂꯚ ꯌꯨ" ꯍꯥꯏꯅ ꯊꯥꯔꯝꯕ ꯊꯦꯡꯅꯈꯤꯕ ꯑꯗꯨ ꯅꯨꯄꯤꯗꯨꯗ ꯂꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯤ ꯑꯃꯁꯨ ꯈꯪꯒꯨꯝ ꯂꯥꯛꯀꯨꯝ ꯑꯣꯛꯄ ꯉꯝꯍꯧꯗꯦ꯫ ꯁꯥꯎꯅ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯁꯨꯛ ꯃꯊꯣꯡ ꯆꯥꯗꯕ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯅꯪꯕꯣ? ꯂꯥꯏꯔꯤꯛꯇ ꯁꯣꯜꯂꯤꯗꯣ ꯈꯔ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯅ ꯄꯤꯕꯤꯔꯒ ꯑꯗꯨꯛ ꯖꯨꯠ ꯆꯥꯗꯅ ꯇꯧꯔꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯑꯩ ꯍꯥꯟꯅ ꯅꯐꯝꯗ ꯍꯥꯏꯗꯕ꯭ꯔꯥ ꯂꯤꯃꯤꯠ ꯑꯃ ꯊꯝꯃꯨ ꯍꯥꯏꯅ? ꯏꯀꯥꯏꯕ ꯑꯗꯨ ꯈꯪꯗꯕ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯂꯦꯝꯕ ꯈꯔ ꯇꯝꯃꯨ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯏꯜꯁꯤ ꯏꯀꯥꯏꯕꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯅꯨꯄꯥ ꯑꯃꯁꯨ ꯃꯈꯥ ꯇꯥꯔꯤ꯫ ꯑꯩꯉꯣꯟꯗ ꯀꯞꯁꯤꯟꯅꯔꯒ ꯄꯪꯊꯒꯗꯕ ꯅꯨꯄꯥꯗ ꯑꯩꯗꯤ ꯅꯠꯇꯦ, ꯍꯩꯅꯗꯦ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯆꯒꯠ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯏꯜꯁꯤ ꯇꯥꯕ ꯉꯝꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯟꯅ ꯌꯦꯡꯂꯝꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯅꯨꯄꯤ ꯑꯃꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯏ ꯀꯔꯤꯁꯨ ꯋꯥꯗꯕꯒꯨꯝ ꯃꯥꯒꯤ ꯐꯝꯐꯝꯗꯨꯗ ꯐꯝꯊꯗꯨꯅ ꯁꯛꯇꯝꯗꯨꯗ ꯁꯥꯎꯔꯝꯕꯗꯨ ꯇꯣꯛꯂꯒ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃꯠꯇꯒꯤ ꯁꯛꯇꯝ ꯎꯠꯇ ꯐꯝꯊꯈꯤ꯫
ꯃꯇꯥꯎꯁꯤꯡꯁꯨ ꯕ꯭ꯔꯦꯛ ꯂꯣꯏꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯀꯩꯗꯧꯔꯦ? ꯑꯩꯈꯣꯏ ꯚꯥꯏ ꯕꯣꯟꯗꯨꯁꯤ ꯉꯁꯥꯏꯗꯤ ꯍꯦꯔꯣꯒ ꯁꯥꯗꯅ ꯆꯪꯈ꯭ꯔꯒ ꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤꯁꯤꯅ ꯅꯠꯇꯦ ꯅꯨꯄꯤꯗꯨꯗ ꯀꯔꯤ ꯎꯛꯇꯕ ꯑꯃꯨꯛ ꯇꯧꯔꯨꯔꯦ? ꯀꯔꯥꯏ ꯂꯩꯈ꯭ꯔꯒꯦ? ꯋꯥꯗꯨꯗ ꯖꯦꯝꯁꯁꯨ ꯕꯣꯔꯤꯁꯀꯤ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯀꯔꯤ ꯋꯥꯅꯣꯕ? ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯣꯠꯂꯤꯁꯤꯅꯅꯤꯄꯥ? ꯂꯨꯍꯦꯟ ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯌꯦꯡꯂꯛꯇꯨꯅ ꯀꯔꯤꯁꯨ ꯅꯠꯇꯦ ꯕꯥ ꯐꯔꯨꯅꯨ ꯑꯩ ꯅꯨꯄꯤꯗ ꯆꯒꯠ ꯆꯒꯠ ꯇꯧꯒꯗꯕ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯅꯣꯏ ꯍꯦꯟꯅ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯍꯣ ꯑꯗꯨꯅꯕꯨ ꯍꯪꯉꯤꯅꯦ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤꯁꯤꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯦ ꯑꯩꯈꯣꯏ ꯁꯣꯝꯅ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯔꯤꯅꯣꯕ? ꯇꯧꯅꯨ ꯅꯨꯄꯥ ꯁꯤꯁꯦ ꯂꯥꯏꯔꯤꯛ ꯈꯔ ꯁꯣꯟꯖꯔꯁꯨ ꯃꯁꯛꯇꯤ ꯅꯨꯡꯁꯤꯔꯤꯕꯅꯤ ꯁ꯭ꯀꯨꯜꯁꯤꯗ ꯅꯨꯄꯥꯅ ꯇꯥꯟꯅꯔꯤꯕꯅꯤ ꯁꯤꯗ ꯅꯪꯅ ꯌꯥꯗꯕꯁꯤꯅꯤ ꯉꯛꯂꯤꯁꯦ ꯑꯗꯣ ꯐꯔꯦꯅꯦ ꯅꯪ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯍꯩꯇꯦꯅ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ? ꯑꯗꯨꯗꯤ ꯅꯪꯅ ꯇꯥꯛꯄꯤꯔꯁꯨ ꯌꯥꯗ꯭ꯔꯣ? ꯀꯔꯟꯗ ꯉꯥꯡꯖꯕꯅꯤ ꯕꯣꯔꯤꯁ ꯃꯔꯛꯇ ꯖꯦꯝꯁꯅ ꯑꯃꯨꯛ ꯊꯦꯠꯄꯅꯤ꯫ ꯃꯥꯒꯤ ꯃꯇꯥꯎ ꯑꯅꯤꯁꯤꯅ ꯍꯥꯏꯔꯤꯁꯤ ꯇꯥꯅꯤꯡꯗꯦ ꯍꯥꯏꯅ ꯃꯀꯣꯛꯇꯨ ꯗꯦꯛꯁꯇ ꯂꯣꯟꯊꯗꯨꯅ ꯂꯩꯈꯤ꯫ ꯑꯣꯖꯥꯁꯨ ꯃꯊꯪ ꯆꯪꯂꯛꯏ ꯀ꯭ꯂꯥꯁꯁꯨ ꯇꯧꯈꯤ꯫ ꯏꯜꯁꯤ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕꯅꯤ꯫ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯒ ꯀꯩꯒ ꯄꯨꯟꯅ ꯄꯨꯟꯁꯤꯟꯕꯅ ꯑꯌꯥꯝꯕ ꯁꯕꯖꯦꯛꯁꯨ ꯐꯦꯜ ꯑꯣꯏꯔꯕꯅꯤ꯫ ꯁꯤꯒꯤ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯉꯁꯥꯏ ꯂꯨꯍꯦꯟꯅ ꯉꯥꯡꯂꯛꯈꯤꯕ ꯑꯗꯨ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯄꯅ ꯀ꯭ꯂꯥꯁꯇꯨ ꯇꯉꯥꯏ ꯐꯗꯅ ꯌꯥꯎꯔꯝꯃꯤ꯫ ꯂꯨꯍꯦꯟꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯟꯅꯒ ꯌꯦꯡꯂꯛꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯀ꯭ꯂꯥꯁꯇ ꯌꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯁ꯭ꯀꯨꯜ ꯇꯥꯏꯃꯤꯡ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯍꯟꯅꯔꯛꯏ꯫ ꯃꯆꯦꯒꯤ ꯇꯨꯡꯗ ꯂꯨꯞꯊꯗꯨꯅ ꯇꯣꯡꯂꯒ ꯃꯌꯨꯝꯒꯤ ꯂꯝꯕꯤ ꯂꯥꯛꯄꯅꯤ꯫ ꯊꯣꯡꯒꯥꯜ ꯆꯪꯂꯝꯗꯥꯏꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯍꯣꯇꯦꯜ ꯐꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯈꯪꯗꯦ ꯇꯦꯛꯈꯠꯄꯒꯨꯝ ꯃꯅꯥꯎꯄꯤꯅ ꯍꯥꯏꯔꯛꯄꯗꯨ ꯅꯤꯡꯁꯤꯡ ꯃꯆꯦꯕꯨ ꯀꯧꯗꯨꯅ ꯏꯆꯦ ꯁꯤꯡꯖꯨ ꯕꯣꯔꯥ ꯈꯔ ꯂꯩꯒꯦꯁꯦ ꯆꯔꯥ ꯋꯥꯅꯕ꯫ ꯃꯆꯦꯁꯨ ꯃꯅꯥꯎꯄꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯒꯥꯔꯤꯗꯨ ꯈꯔ ꯍꯦꯜꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯈꯥꯝꯗꯨꯅ ꯅꯪ ꯂꯧꯔꯛꯑꯣ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯦꯒꯇꯨꯗꯒꯤ ꯂꯨꯄꯥ 50 ꯂꯧꯊꯣꯛꯇꯨꯅ ꯄꯤ꯫ ꯆꯠꯂꯣ ꯁꯤꯡꯖꯨꯗꯣ 10ꯒꯤꯒ ꯕꯣꯔꯥꯗꯣ 30ꯒꯤꯒ ꯂꯧꯔꯛꯑꯣꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯄꯩꯁꯥꯗꯨ ꯄꯤ꯫ ꯏꯜꯁꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯕ ꯑꯗꯨ ꯇꯣꯛꯂꯒ ꯄꯩꯁꯥꯗꯣ ꯍꯔꯥꯎ ꯂꯧꯗꯨꯅ ꯍꯣꯇꯦꯜꯗꯨꯗ ꯆꯪꯂꯛꯇꯨꯅ ꯄꯣꯛꯐꯝ ꯐꯝꯕꯤ ꯏꯅꯦ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯦ ꯁꯤꯡꯖꯨ ꯂꯨꯄꯥ 10ꯒꯤꯒ ꯕꯣꯔꯥ 30ꯒꯤꯒ ꯂꯧꯒꯦ ꯌꯨꯝꯗ ꯄꯨꯅꯕ꯫ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜ ꯍꯔꯥꯎ ꯈꯨꯝꯂꯛꯏ꯫ ꯏꯍꯦ ꯏꯆꯥꯕꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯕꯣ? ꯉꯥꯡꯅ ꯁꯤꯡꯖꯨ ꯕꯣꯔꯥꯗꯨ ꯌꯣꯝꯂꯤ꯫ ꯍꯣꯏ ꯏꯅꯦ ꯍꯜꯂꯛꯏ꯫ ꯁꯦ ꯁꯤꯗ ꯂꯩꯔꯦ꯫ ꯏꯆꯥꯗꯤ ꯁꯛꯁꯨ ꯐꯖꯩ ꯃꯔꯝꯁꯨ ꯃꯣꯛꯏ ꯂꯥꯏꯔꯤꯛꯁꯨ ꯍꯩꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯅ ꯄꯤꯔꯛꯏ ꯁꯤꯡꯖꯨ ꯕꯣꯔꯥ ꯏꯜꯁꯨꯁꯨ ꯂꯧꯗꯨꯅ ꯄꯩꯁꯥꯗꯨ ꯄꯤꯔꯒ ꯍꯣꯏ ꯏꯅꯦ ꯌꯥꯝ ꯍꯩꯖꯥꯅꯤ ꯍꯥꯏꯔꯝꯗꯨꯅ ꯆꯟꯖꯠ ꯃꯆꯦꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯌꯥꯏ ꯔꯤꯖꯜꯗꯤ ꯀꯃꯥꯏ ꯇꯧꯔꯦ? ꯊꯋꯥꯏ ꯋꯥꯔꯝꯕ ꯈꯔ ꯐꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯀꯥꯎꯊꯣꯛꯑꯝꯕ ꯑꯗꯨ ꯃꯆꯦꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯄꯗ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯆꯦꯅ ꯍꯪꯕꯅ ꯑꯃ ꯃꯥꯅ ꯃꯃꯤꯠꯇ ꯎꯔꯤꯗꯨꯅ ꯉꯁꯥꯏ ꯂꯨꯍꯦꯟꯅ ꯆꯩꯔꯛꯈꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯔꯒ ꯀꯤꯖꯕꯁꯨ ꯐꯥꯎꯔꯛꯄꯅꯤ ꯏꯜꯁꯤ꯫ ꯁꯣꯝꯗ ꯃꯆꯦꯁꯨ ꯉꯥꯡꯕ ꯂꯦꯞꯇꯦ ꯑꯗꯨꯗ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯅꯤ ꯏꯜꯁꯤ꯫ ꯅꯠꯇꯦ ꯅꯪꯕꯨ ꯔꯤꯖꯜ ꯀꯃꯥꯏ ꯇꯧꯔꯒꯦ ꯍꯥꯏꯕ? ꯃꯅꯥꯎꯄꯤꯒꯤ ꯃꯑꯣꯡꯗꯨꯗ ꯁꯥꯎꯅ ꯀꯃꯥꯏ ꯇꯧꯔꯒꯦ ꯍꯥꯏꯕ? ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯂꯩꯔꯛ ꯆꯪꯂꯛꯄ ꯑꯗꯨ ꯉꯥꯡꯗꯅ ꯆꯪꯂꯛꯏ꯫ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯗꯨꯅ ꯏꯜꯁꯤ ꯀꯨꯝꯊꯗꯨꯅ ꯒꯦꯠꯇꯣ ꯍꯥꯡꯂꯒ ꯒ꯭ꯔꯣꯡ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯆꯦꯁꯨ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯏꯃꯥ ꯍꯣ ꯄꯜꯂꯦ ꯅꯆꯥ ꯍꯜꯂꯛꯏ꯫ ꯃꯆꯦ ꯌꯥꯏꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯏꯃꯨꯡꯗ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕ ꯊꯣꯏꯕꯤ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯁꯨ ꯇꯥꯔꯗꯨꯅ ꯊꯧꯔꯛꯏ꯫ ꯆꯦ ꯌꯥꯏ ꯑꯩꯒꯤ ꯍꯥꯎꯕꯤ ꯂꯩꯔꯛꯑꯕꯣ? ꯃꯔꯣꯜ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯍꯥꯏꯔꯛꯄꯅꯤ꯫ ꯏꯜꯁꯤꯁꯨ ꯁꯤꯡꯖꯨ ꯕꯣꯔꯥꯒꯤ ꯄꯣꯂꯤꯊꯤꯟꯗꯨ ꯍꯥꯏꯗꯨꯅ ꯎꯠꯂꯒ ꯇꯨ ꯂꯥꯛꯑꯣ ꯗ꯭ꯔꯦꯁ ꯍꯣꯡꯉꯁꯤ ꯆꯣ ꯗ꯭ꯔꯦꯁꯀꯗꯣ ꯍꯣꯡꯉꯨꯔꯣ ꯆꯔꯥ ꯋꯥꯅꯕ ꯆꯥꯛ ꯊꯤꯕꯤꯔꯝꯂꯒꯦ ꯏꯃꯥ꯫ ꯍꯥꯏꯔꯤꯉꯩ ꯃꯆꯦꯁꯨ ꯒꯥꯔꯤꯗꯨ ꯏꯟꯁꯤꯜꯂꯝꯂꯒ ꯆꯪꯂꯛꯏ꯫ ꯏꯃꯥ ꯑꯩꯈꯣꯏ ꯌꯥꯏꯁꯦ ꯆꯦ ꯂꯩꯔꯕꯅꯤꯀꯣ꯫ ꯃꯆꯦꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯜꯁꯤ ꯄꯔꯞ ꯆꯪꯈꯤ꯫ ꯊꯣꯏꯕꯤ ꯃꯆꯦ ꯌꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯀꯩꯗꯧꯔꯦ ꯑꯕꯦ? ꯍꯣꯔꯦꯟ ꯍꯪꯉꯣ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯆꯥ ꯑꯍꯟꯁꯨ ꯆꯪꯈꯤ꯫ ꯏꯕꯦꯅꯤ ꯏꯉꯥꯎꯉꯥꯎꯅ ꯃꯆꯥꯁꯤꯡꯅ ꯆꯪꯈ꯭ꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯏꯕꯦꯅꯤꯒꯤ ꯃꯆꯥꯁꯤ ꯅꯤꯉꯣꯜ ꯉꯥꯛꯇ ꯑꯍꯨꯝꯅꯤ꯫ ꯃꯆꯥ ꯑꯍꯟ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯜꯂꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯦꯅꯤ ꯑꯃꯗ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯄꯨꯔꯤ꯫ ꯃꯆꯥ ꯌꯥꯏꯃ ꯃꯉꯥꯎ ꯈꯔ ꯊꯤ꯫ ꯀ꯭ꯂꯥꯁ 9 ꯀꯥꯔꯤꯅꯦꯅ ꯇꯧꯔꯤꯗꯨ ꯂꯥꯏꯔꯤꯛ ꯁꯣꯟꯕꯅ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯩ꯫ ꯃꯆꯥ ꯑꯇꯣꯝꯕꯤ ꯑꯉꯥꯡ ꯑꯣꯏꯕꯅ ꯀ꯭ꯂꯥꯁ KG ꯈꯛꯇ ꯀꯥꯗ ꯉꯥꯏꯔꯤ꯫
ꯅꯧꯔꯣ ꯂꯥꯎꯅ ꯄꯣꯛꯄ ꯑꯣꯏꯕꯅ ꯃꯈꯣꯏ ꯃꯆꯥ ꯑꯍꯨꯝꯁꯤ ꯆꯍꯤ 8ꯃꯨꯛꯀꯤ ꯃꯌꯥꯗ ꯒꯦꯞ ꯂꯩꯕꯅꯤ꯫ ꯃꯃꯥꯒꯤ ꯑꯋꯥꯕ ꯈꯪꯕ ꯃꯆꯥ ꯑꯍꯟ ꯕꯤꯗ꯭ꯌꯥ ꯃꯃꯥꯕꯨ ꯊꯥꯗꯣꯛꯂꯝ ꯃꯅꯥꯎ ꯑꯅꯤꯕꯨ ꯊꯥꯗꯣꯛꯂꯝ ꯌꯨꯝ ꯄꯥꯟꯕꯒꯤ ꯆꯍꯤ ꯌꯧꯔꯕ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯗ ꯂꯩꯔꯤ꯫ ꯃꯄꯥꯅ ꯊꯤꯀꯥ ꯇꯧꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕ ꯃꯇꯝꯗ ꯏꯃꯨꯡꯁꯤꯒꯤ ꯂꯟ ꯊꯨꯝ ꯑꯌꯥꯝꯕ ꯄꯟꯊꯣꯛ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯅ ꯊꯧꯖꯥꯟꯕꯤꯗ ꯃꯄꯥꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯈꯤꯗꯨꯅ ꯍꯦꯟꯅ ꯋꯥꯔꯤꯉꯩ ꯃꯊꯛꯇ ꯍꯦꯟꯅ ꯋꯥꯕꯅꯤ꯫ ꯃꯃꯥꯅ ꯃꯣꯏꯕꯨ ꯋꯥꯏ ꯍꯥꯏꯕꯁꯤ ꯍꯥꯏꯗꯅ ꯁꯦꯝꯖꯔꯛꯄꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯁꯤ꯫ ꯂꯩꯃ ꯃꯆꯥ ꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯃꯦꯒꯤꯗꯨ ꯍꯧꯔꯒ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯇꯨꯃ ꯄꯥꯏꯔꯗꯨꯅ ꯃꯆꯥꯒꯤ ꯀꯥ ꯇꯝꯅ ꯀꯥꯔꯛꯏ꯫ ꯑꯇꯣꯝꯕ ꯏꯃꯥ ꯆꯪꯂꯛꯀꯦ꯫ ꯂꯨꯍꯦꯟ ꯄꯥꯛꯂꯕ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯧꯒꯠꯇꯨꯅ ꯆꯪꯂꯛꯑꯣꯏꯕ ꯑꯩ ꯂꯣꯟꯗꯕꯅꯤ꯫ ꯂꯩꯃ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯁꯦ ꯁꯤ ꯆꯥꯁꯤꯜꯂꯨ ꯆꯔꯥ ꯋꯥꯜꯂꯨꯁꯨ ꯌꯥꯗꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯗꯤ ꯅꯇꯥꯎꯁꯤꯡꯗꯣ ꯂꯥꯛꯑꯅꯤ ꯀꯣꯆꯤꯡꯒꯤ ꯑꯗꯨꯅꯅꯦ ꯁꯤ ꯂꯣꯏꯅ ꯆꯥꯎꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯂꯨꯍꯦꯟ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯏꯃꯥ ꯑꯩꯒꯤ ꯐꯣꯟꯗꯣ ꯌꯥꯗ꯭ꯔꯦ ꯍꯣꯔꯦꯟ ꯑꯝꯇ ꯂꯩꯔꯒꯦ ꯄꯩꯁꯥ ꯈꯤꯇ ꯄꯤꯌꯨ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ? ꯍꯣꯏ ꯅꯪ ꯆꯠꯂꯝꯗꯥꯏꯒꯤ ꯊꯣꯛꯂꯛꯄꯗꯨꯗ ꯄꯤꯔꯒꯦ ꯂꯣꯏꯁꯤꯜꯂꯣꯀꯣ꯫ ꯂꯩꯃ ꯃꯆꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈꯤ꯫ ꯂꯨꯍꯦꯟ ꯃꯃꯥꯅ ꯊꯣꯛꯈ꯭ꯔꯕꯗ ꯐꯃꯨꯡꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯧꯐꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯦꯞꯇꯣꯞꯇꯨ ꯑꯣꯟ ꯇꯧꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯕꯒꯨꯝ ꯌꯦꯡꯂꯤ꯫ ꯉꯁꯥꯏ ꯃꯃꯥꯅ ꯄꯨꯔꯛꯂꯝꯕ ꯑꯗꯨꯁꯨ ꯁ꯭ꯄꯨꯟ 2-3 ꯀꯣꯠꯁꯤꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯈꯥꯗꯒꯤ ꯃꯃꯥꯅ ꯇꯥꯅꯕ ꯀꯧꯔꯛꯏ꯫ ꯑꯇꯣꯝꯕ ꯂꯣꯏꯔꯕꯣ ꯅꯇꯥꯎꯈꯩꯁꯤ ꯌꯧꯅꯔꯛꯂꯤꯅꯤ꯫ ꯂꯨꯍꯦꯟ ꯃꯃꯥꯅ ꯀꯧꯔꯤꯗꯣ ꯇꯥꯔꯗꯨꯅ ꯇꯧꯔꯝꯂꯤꯕꯗꯨ ꯇꯣꯛꯂꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯈꯥꯗ ꯂꯩꯃꯅ ꯕꯣꯔꯤꯁꯀ ꯖꯦꯝꯁꯀꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯥꯁꯤꯡꯕꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯀꯩ ꯆꯠꯅꯔꯛꯑꯒꯦ? ꯏꯃꯥ ꯑꯩꯗꯤ ꯆꯔꯥ ꯋꯥꯠꯂꯦ꯫ ꯑꯩꯁꯨ ꯋꯥꯠꯂꯦ꯫ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯑꯕ? ꯑꯩꯗꯤ ꯏꯔꯣꯜꯂꯦ꯫ ꯑꯩꯒꯤꯅ ꯀꯣꯕꯤꯂꯩ ꯊꯣꯡꯉꯦ ꯏꯃꯥ꯫ ꯑꯣ ꯐꯩ ꯃꯅꯥ ꯃꯁꯤꯡ ꯆꯥꯕꯁꯤꯁꯨ꯫ ꯑꯗꯣ ꯅꯣꯏꯕꯨ ꯂꯥꯏꯔꯤꯛꯀ ꯀꯟꯅ ꯄꯥꯒꯗꯕꯅꯤꯀꯣ ꯀ꯭ꯂꯥꯁ 10ꯁꯦ ꯀꯨꯏꯍꯧꯔꯔꯣꯏꯕ꯫ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯄꯥꯕꯨꯡꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯅꯣꯏꯅ ꯍꯦꯟꯅ ꯈꯪꯅꯩꯗꯨꯅꯤ ꯅꯄꯥꯕꯨꯡꯒꯤꯗꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯌꯨꯝꯗ ꯂꯩꯇꯦꯗꯣ꯫ ꯑꯗꯨꯕꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏꯅ ꯍꯔꯥꯎꯄ ꯈꯨꯗꯤꯡꯒꯤ ꯂꯩꯔꯝꯗꯕꯅꯦ ꯄꯥꯕꯨꯡꯁꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯂꯨꯍꯦꯟ ꯀꯨꯝꯊꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃ ꯂꯥꯛꯑꯣ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯔꯒꯦ ꯄꯩꯁꯥꯗꯨꯁꯨ ꯁꯤꯗ ꯂꯩꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯄꯩꯁꯥꯗꯨꯁꯨ ꯄꯤꯁꯤꯜꯂꯤ꯫ ꯅꯤꯡꯊꯤꯖꯅ ꯆꯠꯂꯨꯀꯣ ꯅꯣꯏ ꯒꯥꯔꯤꯒꯗꯣ ꯐꯖꯅ ꯊꯧ꯫ ꯑꯗꯨꯕꯨꯗꯤ ꯏꯃꯥ ꯅꯆꯥꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯉꯥꯛꯇꯅꯤꯗ꯫ ꯕꯣꯔꯤꯁꯅ ꯅꯣꯛꯃꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯗ ꯂꯨꯍꯦꯟꯅ ꯂꯥꯛꯑꯣ ꯌꯥꯔꯦ ꯈꯪꯉꯤ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ꯫ ꯑꯁꯣꯝꯅ ꯂꯩꯃꯁꯨ ꯃꯆꯥꯁꯤꯡꯗ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯍꯧꯔꯤ꯫ ꯀꯣꯆꯤꯡ ꯃꯐꯝꯗꯨ ꯌꯧꯔꯗꯨꯅ ꯃꯔꯤ ꯆꯪꯅꯔꯛꯄꯅꯤ꯫ ꯂꯨꯍꯦꯟꯁꯨ ꯊꯣꯡꯖꯤꯟ ꯌꯧꯔꯝꯗꯥꯏꯗꯨꯗ ꯅꯨꯄꯤ ꯑꯃ ꯈꯜꯂꯤ ꯇꯨꯡꯗꯒꯤ ꯆꯦꯜꯂꯛꯇꯨꯅ ꯂꯨꯍꯦꯟꯕꯨ ꯇꯨꯡꯗꯒꯤ ꯈꯪꯍꯟ ꯏꯜꯂꯛꯏ꯫ ꯏꯜꯁꯤ ꯃꯥꯒꯤ ꯃꯇꯥ ꯔꯣꯁꯤ ꯕꯦꯂꯥ ꯃꯈꯣꯏ ꯑꯅꯤꯒ ꯄꯨꯟꯅ ꯇꯥꯟꯅꯗꯨꯅ ꯆꯦꯜꯂꯒ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯉꯣꯟꯗ ꯍꯦꯛꯇ ꯁꯣꯏꯕꯁꯤ ꯇꯥꯕꯅꯔ ꯅꯨꯄꯤ ꯃꯥꯁꯨ ꯃꯃꯥꯡꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯍꯟꯅ ꯌꯦꯡꯗ ꯆꯦꯜꯂꯛꯄꯗꯨꯗ ꯋꯥꯏꯁꯜꯂꯨꯕꯅꯤ ꯅꯨꯄꯥ ꯃꯉꯣꯟꯗ꯫ ꯂꯨꯍꯦꯟꯁꯨ ꯑꯗꯨꯝꯅ ꯇꯨꯡꯗꯒꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯇꯧꯗꯕꯅ ꯐꯣꯔꯁ ꯀꯟꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯏꯜꯂꯛꯄꯗꯨꯗ ꯉꯥꯛꯄ ꯉꯝꯍꯧꯗꯗꯨꯅ ꯎꯞꯁꯤꯟꯈꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯡꯒꯤ ꯃꯤꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯐꯥꯕ ꯉꯝꯍꯧꯗ ꯄꯨꯟꯅ ꯎꯞꯁꯤꯟꯈꯤ꯫ ꯑꯌꯣ! ꯅꯨꯄꯤ ꯃꯥꯁꯨ ꯁꯨꯒꯠꯇꯨꯅ ꯃꯥꯅ ꯎꯞꯁꯤꯜꯂꯤꯕꯗꯨ ꯀꯅꯥꯅꯣꯒ ꯌꯦꯡꯗ ꯁꯦꯛꯂꯤ ꯍꯧꯒꯠꯂꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯎꯞꯁꯤꯟꯗꯨꯅ ꯇꯥꯕꯒ ꯅꯨꯄꯤꯗꯨꯅ ꯎꯞꯁꯤꯜꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯄꯨꯡꯇꯦꯛ ꯇꯦꯛꯇꯨꯅ ꯋꯥꯅ ꯍꯧꯒꯠꯂꯤ꯫ ꯃꯇꯧꯗꯨꯗ ꯃꯇꯥꯎꯁꯤꯡꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯍꯧꯒꯠꯂꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯁꯨꯒꯠꯇꯨꯅ ꯃꯇꯥꯁꯤꯡꯗ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯌꯦꯡꯂꯛꯏꯗꯨꯕꯣ ꯁꯤꯔꯦ ꯑꯩ ꯍꯥꯏꯅ ꯃꯃꯥꯏꯗꯨ ꯁꯣꯒꯠꯇꯨꯅ ꯑꯣꯟꯁꯤꯜꯂꯛꯄꯗ ꯅꯨꯄꯥꯗꯨꯅ ꯁꯥꯎꯅ ꯆꯥꯗꯨꯒꯤ ꯌꯦꯡꯂꯝꯕ ꯑꯗꯨꯗ ꯅꯨꯄꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯇꯥꯁꯤꯡꯗꯨ ꯄ꯭ꯔꯞ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯈꯨꯠꯆꯞꯄꯤꯅ ꯆꯞꯇꯨꯅ ꯆꯤꯔꯣꯜ ꯇꯧꯏ꯫ ꯑꯣꯖꯥ ꯆꯪꯂꯛꯑꯅꯤꯌꯦ ꯁꯦ ꯂꯥꯜꯂꯦ ꯍꯥꯏꯈ꯭ꯔꯣ ꯀꯣꯛ ꯆꯪꯉꯁꯦꯕ꯫ ꯏꯜꯁꯤꯁꯨ ꯃꯇꯥꯒꯤ ꯋꯥꯗꯨꯗ ꯃꯔꯩꯗꯨ ꯇꯠꯂꯤ ꯀꯤꯁꯨ ꯀꯤꯅ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯁꯣꯔꯤ ꯂꯨꯍꯦꯟ꯫
ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯈꯤꯕꯒ ꯃꯇꯥ ꯑꯅꯤꯗꯨꯅ ꯆꯤꯡꯁꯤꯟꯗꯨꯅ ꯃꯌꯥꯝ ꯐꯝꯂꯤꯕ ꯑꯗꯨꯗ ꯐꯝꯈꯤ꯫ ꯃꯇꯧꯗꯨꯗ ꯂꯨꯍꯦꯟ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯖꯥ ꯆꯪꯂꯛꯀꯅꯤ ꯈꯪꯕꯅ ꯇꯞꯅ ꯐꯝꯐꯝꯗꯨꯗ ꯆꯪꯂꯒ ꯐꯝꯈꯤ꯫ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯔꯕꯁꯤꯡꯗꯨ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯗꯨ ꯂꯣꯏꯈ꯭ꯔꯕꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯃꯨꯛ ꯆꯤꯔꯣꯜ ꯇꯧꯅꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯣꯖꯥ ꯆꯪꯂꯛꯇꯨꯅ ꯀꯣꯆꯤꯡꯗꯨ ꯍꯧꯈꯤ꯫ ꯅꯨꯄꯥꯁꯤꯡꯅ ꯀꯣꯆꯤꯡꯁꯤ ꯇꯝꯃꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃꯁꯨ ꯃꯇꯥꯁꯤꯡꯒ ꯄꯨꯟꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯉꯥꯎ ꯊꯤꯕꯤꯅꯤ ꯅꯨꯄꯤ ꯑꯃꯁꯤ ꯅꯨꯄꯥ ꯑꯃꯕꯨ ꯇꯥꯟꯅꯖꯕꯅ ꯃꯥꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯐꯅ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯆꯩꯔꯕꯁꯨ ꯅꯨꯡꯁꯤꯔꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯀꯥꯎꯈꯤꯕꯒꯨꯝ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯤꯇꯕꯨ ꯏꯟꯅꯖꯕꯅꯤ ꯅꯨꯄꯤ ꯑꯃꯅ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯄ ꯃꯇꯝꯅꯤ꯫ ꯏꯜꯁꯤ ꯂꯥꯏꯔꯤꯛ ꯇꯧꯐꯝ ꯑꯣꯏꯔꯤꯕ ꯇꯦꯕꯜꯗꯨꯗ ꯂꯥꯏꯔꯤꯛꯇꯨ ꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯡꯇꯣꯛꯇꯨꯅ ꯊꯝꯂꯒ ꯉꯁꯥꯏꯒꯤ ꯃꯇꯧꯁꯤꯡꯗꯨ ꯅꯤꯡꯁꯤꯡ ꯃꯃꯤꯠꯇ ꯑꯃꯨꯛ ꯎꯔꯛꯏ꯫ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯅ ꯃꯃꯤꯠ ꯑꯗꯨꯅ ꯁꯥꯎꯅ ꯌꯦꯡꯂꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯅꯨꯄꯥ ꯃꯉꯣꯟꯗ ꯎꯞꯁꯤꯜꯂꯨꯕ ꯄꯨꯝꯅꯃꯛꯇꯨ ꯋꯥꯈꯜꯗ ꯏꯔꯥꯡ-ꯂꯥꯡ ꯃꯥꯏꯊꯣꯡꯗꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯋꯥꯈꯜꯒꯤ ꯀꯜꯄꯅꯥꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯃꯆꯦꯅ ꯇꯨꯡꯗꯒꯤ ꯂꯨꯈꯝꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ꯫ "ꯑꯌꯣ!" ꯑꯁꯤ ꯍꯥꯏꯅ ꯃꯣꯃꯣꯟ ꯅꯣꯛꯂꯝꯕ ꯑꯗꯨ ꯊꯥꯔꯛꯂꯤꯕ ꯈꯨꯄꯥꯛꯇꯨꯒꯤ ꯆꯩꯅꯥꯗꯨꯗ ꯁꯨꯒꯠꯇꯨꯅ ꯃꯈꯨꯠꯇꯨꯅ ꯄꯥꯏꯗꯨꯅ ꯃꯅꯤꯡꯗ ꯑꯣꯟꯊꯣꯔꯛꯏ꯫ "ꯑꯌꯣ! ꯁꯤꯔꯦ!" ꯃꯆꯦꯁꯨ ꯁꯥꯎꯅ ꯉꯥꯡꯂꯛꯏ꯫ "ꯂꯥꯏꯔꯤꯛꯇꯨ ꯄꯥꯕ ꯌꯥꯗꯕ꯭ꯔꯣ? ꯀꯅꯥꯒꯤ ꯃꯣꯟꯗ꯭ꯔꯪꯅꯣꯕ ꯍꯥ? ꯅꯣꯛꯐꯦꯠꯀ ꯇꯧꯗꯅ!" "ꯍꯣ ꯑꯗꯨꯕꯨꯔꯣ ꯅꯅꯥꯎ ꯅꯨꯄꯥꯒꯤꯅꯤ." ꯃꯌꯥ ꯏꯍꯤꯛ ꯍꯤꯒꯠ ꯃꯆꯦꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ "ꯂꯥꯏꯔꯤꯛꯅ ꯍꯩꯇ꯭ꯔꯤꯕ ꯏꯕꯦꯝꯃ ꯅꯨꯄꯥꯒꯗꯣ ꯄꯥꯝꯂꯨꯈꯤꯅꯨ꯫ ꯄꯥꯔꯤꯗꯣ ꯍꯥꯟꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯎ." ꯉꯥꯡꯗꯨꯅ ꯃꯆꯦꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯃꯨꯡꯗꯨꯗ ꯇꯨꯝꯅꯕ ꯐꯝ ꯊꯥꯔꯤ꯫ "ꯍꯣꯏ ꯕꯆꯦ ꯄꯥꯗꯣꯏꯅꯦ꯫ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ, ꯑꯩꯁꯦ ꯀꯟꯅ ꯍꯣꯠꯅꯗꯣꯏꯅꯤ." ꯍꯣꯠꯅꯅꯤ ꯏꯅꯥꯎꯗꯤ." ꯃꯆꯦꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯄꯦꯟꯗꯕꯒꯨꯝ ꯃꯆꯤꯟ ꯃꯆꯥꯗꯨ ꯄꯩꯊꯣꯛꯇꯨꯅ ꯁꯨꯒꯠꯂꯤ꯫ "ꯁꯠ-ꯁꯠ ꯄꯥꯔꯒ ꯇꯨꯝꯕ ꯆꯪꯉꯛꯎ, ꯀꯥꯔꯟ ꯇꯧꯗꯅ ꯃꯣꯟꯗ꯭ꯔꯪ ꯑꯃꯨꯛ ꯇꯧ ꯂꯩꯅꯨ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯆꯦꯁꯨ ꯇꯨꯝꯕ ꯐꯃꯨꯡꯗ ꯀꯥꯈꯤ꯫ ꯃꯇꯧꯗꯨꯗ ꯏꯜꯁꯤ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯂꯥꯏꯔꯤꯛꯇꯨꯗ ꯄꯥꯕ꯭ꯔꯥ ꯄꯥꯗꯕ꯭ꯔꯥ ꯃꯥꯒꯤ ꯊꯣꯛꯄ ꯑꯣꯟꯁꯤꯟꯈꯤ꯫ ꯐꯛꯂꯥꯡ ꯃꯔꯤꯅ ꯀꯣꯏꯁꯤꯟꯕ ꯔꯨꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯇꯧꯐꯝ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗ ꯐꯝꯗꯨꯅ ꯕꯥꯏꯑꯣꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯦꯞꯇꯣꯞꯇꯨꯗ ꯌꯦꯡꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯉꯁꯥꯏ ꯂꯩꯔꯛꯈꯤꯕ ꯐꯣꯟꯗꯨ ꯋꯥꯆꯦꯞꯀꯤ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯅꯝ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯁꯥꯏꯂꯦꯟ ꯊꯝꯍꯧꯗꯕꯅ ꯂꯨꯍꯦꯟꯁꯨ ꯂꯥꯛꯂꯤꯕꯗꯨ ꯈꯪꯕꯅ ꯐꯣꯟꯗ ꯂꯥꯝꯗꯨꯅ ꯌꯦꯡꯉꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ꯫ ꯐꯣꯟꯗꯣ ꯑꯣꯟ ꯇꯧꯔꯒ ꯋꯥꯆꯦꯞꯇꯨꯗ ꯆꯪꯉꯤ꯫ ꯂꯩꯔꯝꯃꯤ ꯒ꯭ꯔꯨꯞ ꯑꯃ꯫ ꯂꯦꯝꯖꯕ ꯄꯥꯔꯇꯤ, ꯂꯦꯝꯗꯤ ꯂꯦꯝꯗꯕ꯫ ꯒ꯭ꯔꯨꯞ ꯑꯗꯨꯒꯤ ꯃꯦꯁꯦꯖꯅ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ꯫ ꯒ꯭ꯔꯨꯞꯇꯨ ꯆꯪꯕꯗ ꯃꯅꯝ ꯂꯥꯛꯁꯤꯜꯂꯤ ꯃꯦꯁꯦꯖꯇꯨ꯫ ꯂꯨꯍꯦꯟꯁꯨ ꯇꯞꯅ ꯆꯤꯡꯈꯠꯇꯨꯅ ꯄꯥꯏꯔꯛꯄꯅꯤ ꯃꯇꯥꯎ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ꯫ "ꯍꯜꯂꯣ, ꯂꯩꯀꯥꯏꯁꯤꯕꯨ ꯃꯤꯒ ꯂꯩꯇꯕ꯭ꯔꯣ?" "ꯂꯩꯖꯔꯤ." "ꯑꯣ, ꯅꯪꯗꯤ ꯍꯦꯛꯇ ꯂꯩꯔꯝꯃꯤꯅꯦ꯫ ꯀꯔꯤꯕꯨ ꯇꯧꯔꯤꯅꯣ ꯐꯣꯟꯗꯨꯗ? ꯂꯥꯏꯔꯤꯛ ꯄꯥꯒꯦꯗꯤ ꯈꯪꯗꯅ ꯑꯉꯥꯡꯅ." "ꯍꯣ ꯑꯣꯖꯥ, ꯑꯩꯈꯣꯏ ꯁꯣꯝꯗꯤ ꯀꯩꯗꯧꯔꯝꯃꯤꯅꯣ?" "ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛꯀ ꯄꯥꯕ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯅ ꯄꯥꯏꯔꯤꯅꯤꯅꯦ." ꯂꯣꯏꯅꯤꯕ." "ꯌꯥꯔꯦꯁꯦ, ꯋꯥꯊꯤ ꯇꯧ ꯂꯩ꯫ ꯑꯩꯈꯣꯏ ꯁꯛ ꯐꯖꯕꯗꯨꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ? ꯂꯥꯏꯔꯤꯛ ꯄꯥꯔꯝꯅꯤ ꯀꯩꯅꯣ, ꯃꯥꯅꯕꯨ ꯄꯥꯗ꯭ꯔꯗꯤ꯫ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯆꯩꯅꯥꯗꯨꯒ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯖꯥꯠꯂꯥ?" "ꯆꯠꯂꯣꯗ, ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯕꯨ ꯍꯧꯒꯠꯄ ꯉꯝꯃꯣꯏꯗꯕ ꯅꯠꯇꯦ." "ꯏꯁ, ꯉꯁꯥꯏꯒꯤꯗꯣ ꯃꯈꯣꯜꯗꯤ ꯀꯜꯂꯤꯀꯣ." "ꯑꯣꯏꯔꯝꯃꯣꯏꯗ, ꯂꯥꯏꯔꯤꯛꯀꯤ ꯃꯤꯅꯤ, ꯂꯥꯏꯔꯤꯛ ꯇꯧꯔꯝꯒꯅꯤ." ꯃꯦꯁꯦꯖꯇꯨ ꯃꯈꯥ ꯄꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯝꯗ ꯐꯠ ꯊꯣꯛꯂꯛꯇꯨꯅ ꯐꯣꯟꯗꯨ ꯁꯥꯏꯂꯦꯟꯗ ꯑꯣꯐ ꯇꯧꯗꯨꯅ ꯅꯥꯀꯟꯗ ꯊꯝꯈꯤ꯫ ꯂꯨꯍꯦꯟ ꯉꯁꯥꯏ ꯃꯈꯩ ꯂꯥꯏꯔꯤꯛꯇꯨ ꯌꯦꯡꯕꯅ ꯅꯤꯡꯁꯤꯡꯂꯨꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯃꯔꯤ ꯑꯃꯨꯛ ꯎꯔꯛꯄꯅꯤ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯇꯨ꯫ ꯃꯁꯥꯗꯨ ꯃꯥꯁꯨ ꯈꯪꯍꯧꯗꯕꯅ ꯂꯦꯡꯖꯨꯝꯗꯨ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯣꯏꯕꯅ ꯎꯠꯊꯣꯛꯈꯤꯗꯕꯅꯤ ꯃꯍꯥꯛ꯫ ꯑꯁꯨꯝ ꯅꯤꯡꯁꯤꯡ ꯅꯨꯄꯤ ꯑꯃꯕꯨ ꯐꯨꯅꯤꯡꯕ ꯐꯥꯎꯔꯛꯏ, ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛ ꯆꯣꯏꯊꯣꯛꯎꯔꯕꯁꯨ ꯂꯥꯏꯔꯤꯛꯇ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯍꯤꯡ ꯐꯅ ꯊꯦꯡꯂꯦ꯫ ꯏꯜꯁꯤ ꯃꯆꯦꯒ ꯏꯁꯤꯁꯤꯅ ꯐꯃꯨꯡꯗꯨꯗ ꯇꯨꯝꯂꯤ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯃꯆꯤꯟ ꯃꯅꯥꯎ ꯇꯨꯝꯂꯤꯕꯗꯨ ꯊꯨꯒꯥꯏꯔꯒꯦ ꯍꯥꯏꯅ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯐꯣꯟꯗꯨ ꯔꯤꯡ ꯄꯤꯛꯇꯛꯅ ꯂꯥꯛꯏ꯫ ꯑꯅꯤꯗꯨ ꯏꯁꯤꯁꯤꯅ ꯇꯨꯝꯈꯤꯕꯅ ꯂꯥꯛꯂꯤꯕ ꯐꯣꯟꯗꯨ ꯇꯥꯗꯦ, ꯑꯗꯨꯕꯨ ꯐꯣꯟꯗꯨꯁꯨ ꯄꯥꯏꯔꯛꯇꯦ ꯍꯥꯏꯅ ꯇꯣꯛꯇꯦ, ꯍꯟꯖꯤꯟ ꯇꯧꯔꯛꯂꯤ꯫ ꯕꯤꯗ꯭ꯌꯥ ꯂꯥꯛꯂꯤꯕ ꯐꯣꯟꯗꯨ ꯇꯥꯔꯛꯂꯗꯨꯅ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯄꯥꯡꯊꯣꯛꯇꯨꯅ ꯐꯣꯟꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯌꯥꯝꯕꯨꯡ ꯆꯣ ꯀꯣꯂꯤꯡ ꯍꯥꯏꯅ ꯆꯣꯡꯊꯣꯛꯂꯤꯕꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯂꯤ꯫
uirum tawrambadu mamitsingduna nakanda tumliba manau nupibu takini haina tamna hogatuna tumlambadagi hogatuna tamna kaadudagi tholakduna makhogi yena khaleiba domda laktuna phone adu pakhali hello tabro abe yam nungsiba khonjal da karakpani asom phone dagi nupa magi khonjal da nupi masu thamoi du tanik tanik laujai khonjal du tabada ke tumabo tume ado phone lakpada da hakolei ni aisu khangdi khangbane ba ado thabakse yadabaga thengnasu thengna nangi khonjal da bo tahoge hana torei ni sina aigire awabu su pathari ni adobu aigi abeda hitboy na thoadra nokmi hairakpani fagi oina nupa mana adubu masu aina jana hai e tegaisu aisu yamung choka nongmata wari saudredi leiba ngamde thengnasu thengna phone tawreise aigi de leiba phabani yes kharamna yamung chawna aibu nungsibise sine taini oh adodi aina nungtigi phone tawrappa kaksina nungsiba takpa taraba nokmi hairakpani nupa mana as yabung chaw phone khaki nate atai matamdadi thabak ngiyadabana paw phongnaba su phangde ahing sida thengna tawbire ise ahigidi phayeba aibu nungsibi kakthokbidi fana thabak tilasu aibu lumna lobi haibase sida khangni adugi haibani adugumba su laibra nupa mana fagitana ngangbasida nupi masu oinana soksinaraga yambung chaw karan yam tajaning mamale tajade ai tajade ko nupi mana awaita na paikiba duda nupa masu nungaitraduna thembirei abe yambung chaw na fagitobane saurnusi laleba yambung sauri ko yambung chaw aina lohongasi inakta lese habado nangna yaramdadi singa saina thembaga phajaradabani miyada tawrini laisabi khomu thokpi tarakada aidi ngamsar hongbaga yambung cha kaplau tore ko yade sorry asi hadine pa mana dokli fonda yambung cha su kangida aigi abege bukche pharise thenge pathara naksu aisu ngai patharage Bidyadu nokmi hoi yambung chaw thamage ko thamo asumna phone du thamna khibaga bidya phone du ka tamna ka tamna changlaktuna famung du da manau bi hogal pra haina yengi amuksu amadu su tumni na tawriba du phaisu kamatong khangda maya ka ba makai tumliba du ubada bidya nokning laduna machin menduna nokpa khangi masu thengle haina famung da kaduna tumki korok ipasu ye kairatuna taibang panpumna mag sinthapang bahuraki kesosu yungi garden thamliba du de jangduna sangmacha saduna thamliba patha famdu da phamlaga morning paper da pari leima tray da coffee du manin kabani haptuna mapure bagi manakta puthoraki mapure bana family badu ki manakta leiriba table du da thami samkhya coffee si da leisari thamu siza leimasu magi du logduna sip ama chingduna kayen jang thongsi ge samkhya keso paramba paper du nakanda tham coffee du lokhatuna noira janingba amai ta thongu da siza hoi aduda samkhya ge hangsabani da yaida higide namana jagi bohono asuna wari saringai thongalda gari ke horn piduna security ga wa ama haina khiba du duna kesona leimeda hairei kana la paja no ne siza khangdi ni samkhya asomna haina ringai security no ba du chelektuna sir thongalda sir gu na ge haina mapa maja malawi kana ni haibaki thika do bo mi bo ni hai sir 타질러 asomna security su amuk jetki thongalduda gari dusu yumgi leriba sumangduda thoksilai gari du khamduna mathang mapa macha kumtharakpani
Keso laimaga puna sumangtamna thorakpani Bimol ubada keso na hairi. Good morning ito. Yam thazadana. Ha. Morning ito. Nga si di nga dana ipa ay jahong na higdala abani. Tada imungda changnase icha tombi sisu lesabi parini lao changnase. Hoi jani bema. Changlasi ito. Asuna mokoy pulap changlai imung tamna. Yung hek changlakpaga mayay ka oina chawna drawing room oiri. Sofa singdu masatana-tana ningtizana ikoy-koy na thari. Mayay duda table mayay oirak chawba amasu thamli. Drawing room kinakan oira wall manak duda aquarium amasu thamli. Mayam na famgada ba sofa singdugi mamangda paglaba TV do thidli. Wall singduda su ningtizara ba painting kaya ama thidli. Ning bada ing law na hek phasay. Pamu ito. Ha. Ichadi, lesabi pa parini. Kay butam ligay. Kesona, bimolde yengduna amadi magalaki ba machanu pibo yengduna hayakpani. Bimol na machada yengduna. Ha. Ito, ichase handa ako'y bungoga manaram ganini. Hima, manabra. Ay di amataga kangludre, kuy mandana. Asum na mapama silvery sari do taduna tumin pamli juli. Adubo wakaldana amani kalibasi. Amada bulay tazalo, ayuksida. Ay na di maga unaba pangani na hararaw laisiga. Mugi bufangdini. Katagale kisalo. Angango di haizabagi wani juli ayukdada lesabi amadagi hena keri. Mamit mamay machumtana ki. Seliba dress inkraba ingtamta sida ingbaga kangda irangamani. Lay machakumda kofidu kapsingdu hay-hayduna wakalda sukali. As, kaino, hojikandi angangsingsibo, kaino manida. Asum na machinda su wakalda kaliba dungang toktuna, kofi do haibaloy baga putorai. Mitiyam na bahaydo oirabani laymadi julibu ubada, adubu noktayada bagi noktuna kariso haydalay bani. Amarum daluhin magisanggum lobog kumlakpani, adubu milang bagi makol tabada, kanalak panahay na di kali adubu kanano hay na hingbati tolagte. Adugi mahut magisangkum loba chakum da jangki. Somdana Julie lemzada mo mo daw ulai. Imase, luhin bulay ta bro. Lay, tumbo buhog alam kiroy madi. Bimosu machagi magun kang bana. Hoy ne, icha tombo di ude hayagi tawra minine. Lay, hog alam kiroy. Siza amukda hogdo piso. Aduga punna lakminaro namanaja. Hoy samkya. Asi hay na layma hogatuna chakitawi. Adubo Julina hatu. Masye, ay sulak payagadra. Layma hayla iba wadada tandi tali. Maramdi mahagi machana Julie asuibu haynaroy hayba kangi. Adubo upalita bana noksinaduna. Yanida, ichalay mo. Layma na kantok na bahot na jay adubu kesona maragtat na. Bubiyo. Ijagi sa yumni, chalo. Namaga po na hogdo uluro, luhendo. Nga saylay magipakumdada imagmaambani, adubu kesona hairaba dudadi haraw ba na maton tokpa haibadu oirabani. Laymadi mapuroy babu wakang mandikan na saujari mapukningda. Makoy anisu luhin kikatam na star duda kagitaw baga luhin. Makuta sanggong glass tumapayarga kichandagi torok padu ubada. Layma na hana kauri. Atomba, ichadi hagad edana. Luhin, mamagalaki ba Julida kung dagiton pa ba ang dang manong hunaying duna. Yining jahay bagong mamaydo nupi mangwanda sukinging da mamadon sinduna. Hoy ma. Yingoy, noy na ba mungi mama na ba? Noy ang kalbi mo do lao bani. Tu, ibi masina ne machano bini. Lao nang su, noy babong na ne toro ohayo bani. Mama kiwato da luhin tan madiyam talabani adobo palayta noktayada bagi noklaga. Hoy ma. Asum na makoy pulap toray ibadu ubada bimol na hana kaurai luhenda. Icha adiye, sang na maro na mapazari ba? Hiyang bada, nupa ni ne. Luhin noktayada bago mamonok sinay. Ito, ay sidi, wapa mamahudok ni ngebu. Adobo, matang masadre. Ay soida na no mahudok lagi. Ito na, yabida bayari ko. Karino da, ito na haibubo, yaharagi da later ba di?
Asi haina nokli luhendi nupidugi matawni. Tilai khumbi chubugo masadu hainadabana maring hichatli phamliba adu. Tanja chana magi pocket yauriba phone de kola e. Luhen tanja amachari khana. Pabong, ay call to paruge. Payro. Luhen phone to paiduna pukhagot ki. Nupaman hogat ki baduda Julie ngasay may kay haraw badu maki bagum. Masado itantan na lady. School gi timing oibana satra ayamba class na ngaroy hana thuna generate. Ilsisu hatu class ta jelai. Lairi basing to hanna yengda ujening ba mata bo yengjerei. Ngasi di pungtheng na si phawba ugi khanba du uba phangdrabada wakal du iduk duk thana magi phampham du da changlak du na phamthai. Belang Kedaresia ngasi diam duk thanoina. Ilsi isuk na. La roi drakhang de ngasi di. Isina harak iba du gyantai mata anisi. Ani du yengna du nanok laga. Adugira kem khaldu nese ngasi khalak ta babu naramba su yaiba. Bella aduni kem khalu nase class e fasana yawrase khoisu. Mata singduna themlakpa duda ilsi wakhal do khidang di jakthokse. Asumna tawgada ba assemble tawraba matung waja sing tu mathang changnarak class to hoki. Somdana luhen magi ka manungda hangkat handa chatuna machinda su kari na soli. School su excellent de. Ekoi gi dubar sasina. Ai di otok na hinaroi jida. Masigi la hawri bu nupi sina hengo. Ai bo leithok phamse hek leite da tawrise. Ngang tuna amuk su chatli du wareduna famung muji da famduna phone do amuk puthokduna kari no metuna soli. Asumna soli ngai kagi thongdu nok tawri. Kanado lon da bade. Wado haibaga thongdo hangduna magi matao ni disu phawzilei. Nipa nang di achouba da samani tari se. Lakbaga Boris na hana haurakpani James yoksinduna. Lehori dudi thok na hinaje he. Luhen matao ni da yengduna. Adoini aina no so school chalura no harido. Aido yam hinadraba adoini. Noi leiradi khara faidana. Boris na Nupi sibu maming do kayaba. Julie haigum tawbari ngasai mana hairakpada. Oh, adu neba. Ai se kawi. Nahan wai gudo natro. Nangoda yam ngausaba mankhibane se. Aduine aina nya jrise. Nupi amo ina limsaba yawde. Tawbani ne. Masak se thiba dinate. Adubu maram se hinadeba. Kaidom taweba. Asuna matao singdu wari saringai mama na kadu da changlakduna macha singdu yengduna. Atomba lao chak loiri icha singsu puna charo lao. Mama na hairam di bawadu da luhe na kumjungai Boris na hana kumki. Hoi ma ai labade pukase fairo bade. Hoi lao. Asumna leima sunokduna kitchen tam na kumki. Leima ki masada arkeni haina pongthokpa yawtabana. Magi machaga tinariba mamanaba singsu ima si haira mingo mu kongna handa ima haina aduma kongna hanbani machada machagum loine zai mahakna ahum du mathang kitchen du da changlapani kesona dining table du gi mayagi chair du da pham bimol ga juli gana nakan gi chair sing da pham leima da kesogi nakan ama leri du da pham Boris ka James ka su mathang leima gi nakan da pham luhena Kesoga mayok na mayay du da fami. Hek ing bada mana hinadraba nupi duga hek tang na pambani nupamasi. Adu na masado yamtang na chakado chari. Leima machada yeng duna. Atomba hauk troboy chabu ngasi di hanjang se. Hawi ma. Kesona machada yeng. Jasilu. Ija singsu jasilu ko. Puktan na chagada bari. Ito giso kay hapuge. Bimosu nomi kumai. Yarni ito. Borisu sathari. Hoy babong, aikoy di chabada ikay baga fawdi. Asum na haraw chakdo chari. Adubu nupa madi tingkang da pamlaga chak chabagum thokpani. Adubu nupi na di haraw bana masadu laifam ga khangde.
ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯥꯁꯤꯒ ꯊꯪꯅꯅ ꯐꯝꯂꯒ ꯆꯥꯛꯀ ꯆꯥꯕꯁꯤ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯖꯕꯤ ꯑꯣꯏꯔꯕꯅꯤ꯫ ꯄꯨꯡꯅ ꯑꯁꯨꯝ ꯆꯠꯈꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯇꯥꯏꯃꯤꯡ ꯂꯣꯏꯔꯛꯄꯒꯤ ꯌꯨꯝꯗ ꯍꯟꯅꯕ ꯍꯥꯏꯅ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗꯨ ꯊꯧꯔꯛꯏ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯜꯁꯤꯁꯨ ꯃꯆꯦꯅ ꯂꯧꯕ ꯂꯥꯛꯇꯨꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯃꯌꯨꯝ ꯇꯝꯅ꯫ ꯏꯕꯦꯅꯤ, ꯀꯔꯝ ꯀꯥꯟꯗ ꯄꯤꯒꯦ ꯍꯥꯏꯕꯅꯣ? ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯅꯪꯅ ꯊꯥꯔꯛꯏꯕ ꯃꯇꯝꯁꯦ? ꯑꯩꯅꯦ ꯍꯥꯏꯔꯣꯏꯅ ꯍꯥꯏꯗꯕꯅꯤ ꯅꯣꯏꯒꯤ ꯂꯩꯇꯕ ꯑꯗꯨꯗ, ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯥꯏ ꯍꯥꯏꯅ ꯁꯨꯝ ꯍꯦꯟꯖꯤꯟꯕ ꯑꯃ ꯌꯥꯎꯔꯤ꯫ ꯑꯩꯅꯦ ꯉꯁꯤꯗꯤ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯂꯒꯦ ꯍꯥꯏꯅ ꯂꯥꯛꯑꯕꯅꯤ꯫ ꯀꯔꯤꯅꯣ? ꯋꯥ ꯑꯃ ꯍꯥꯏꯌꯨ꯫ ꯏꯆꯦ, ꯉꯥꯏꯕ ꯃꯇꯝ ꯈꯤꯇꯪꯒ ꯉꯥꯏꯕꯤꯈꯣ꯫ ꯌꯦꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯤꯕꯁꯤꯁꯨ ꯆꯍꯤ 3ꯄꯨ ꯐꯥꯔꯝꯃꯅꯤ꯫ ꯄꯩꯁꯥꯗꯨꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯂꯩꯔꯤꯉꯩꯗꯒꯤ ꯂꯧꯈꯤꯕꯅꯤ ꯏꯆꯦ ꯍꯥꯏꯗꯅ꯫ ꯑꯩꯁꯨ ꯍꯦꯛ ꯄꯤꯈꯤꯕꯅꯤ꯫ ꯂꯧꯔꯝꯗꯥꯏꯗ ꯇꯧꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯄꯤꯊꯣꯛꯑꯝꯗꯥꯏꯗꯁꯨ ꯈꯨꯠꯇꯣ ꯈꯔ ꯇꯤꯡꯊꯣꯛꯑꯣ꯫ ꯏꯆꯦ, ꯑꯩꯁꯦ ꯄꯩꯁꯥꯗꯨ ꯄꯤꯗꯤ ꯌꯥꯝ ꯄꯤꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯇꯕꯁꯤꯗ ꯎꯄꯥꯏ ꯑꯃ ꯂꯩꯇꯕꯅꯤ꯫ ꯌꯥꯔꯦ ꯏꯕꯦꯝꯃ, ꯏꯆꯦꯅ ꯅꯧꯊꯕꯤꯔꯅꯨ꯫ ꯉꯁꯤꯗꯤ ꯃꯌꯦꯛ ꯑꯃ ꯁꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯇꯣꯝꯕꯤꯗꯨ ꯊꯣꯡꯒꯥꯜꯗꯒꯤ ꯅꯨꯡ ꯑꯃ ꯀꯥꯎꯗꯨꯅ ꯃꯌꯨꯝꯗ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯕꯅꯤ ꯍꯥꯏꯅ ꯆꯪꯂꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯨꯗ ꯇꯥꯇꯨ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯏꯔꯥꯎ ꯂꯥꯎꯅ ꯌꯦꯡꯗꯨꯅ ꯃꯔꯣꯜ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ, ꯏꯃꯥ, ꯀꯅꯥꯅꯣ ꯅꯤꯅꯦꯁꯦ? ꯏꯕꯦꯅꯤ ꯃꯆꯥ ꯑꯇꯣꯝꯕꯤꯗ ꯌꯦꯡꯗꯨꯅ, ꯃꯃꯥꯒꯤ ꯏꯃꯥꯟꯅꯕꯤꯅꯦꯁꯦ꯫ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯋꯥꯔꯝꯃꯅꯤ꯫ ꯏꯃꯨꯡꯗ ꯆꯪꯂꯒ ꯗ꯭ꯔꯦꯁꯀꯗꯣ ꯇꯞꯅ ꯂꯧꯊꯣꯛꯄ ꯍꯧꯔꯝꯃꯣ꯫ ꯃꯃꯥ ꯂꯥꯛꯑꯒꯦ, ꯅꯦꯅꯦꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯔꯛꯈꯤꯒꯦ꯫ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡꯗꯨꯅ ꯍꯔꯥꯎ ꯍꯣꯏ ꯍꯥꯏꯅ ꯃꯀꯣꯛꯇꯨ ꯅꯣꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯏꯕꯦꯅꯤ, ꯀꯔꯤꯅꯣ? ꯄꯣꯠ ꯑꯃ ꯄꯤꯔꯣ, ꯄꯩꯁꯥꯗꯨꯒ ꯆꯥꯅꯕ꯫ ꯑꯩꯅꯦ ꯀꯨꯏꯅꯒ ꯂꯩꯕ ꯍꯩꯅꯕ ꯅꯠꯇꯦ꯫ ꯏꯆꯦ, ꯉꯁꯤꯗꯪꯒ ꯌꯦꯡꯕꯤꯗꯨꯅ ꯊꯥ 3 ꯁꯤꯇꯪꯒ ꯉꯥꯏꯕꯤꯔꯣ꯫ ꯑꯩ ꯑꯗꯨꯒꯤ ꯇꯨꯡꯗ ꯁꯣꯏꯗꯅ ꯄꯤꯖꯔꯒꯦ꯫ ꯀꯔꯤ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯡꯂꯤꯁꯤ ꯐꯥꯒꯤꯔꯣ ꯍꯥ? ꯑꯁꯨꯝꯅ ꯍꯧꯅ ꯉꯥꯡꯅꯕꯗꯨ ꯇꯥꯕꯗ ꯕꯦꯕꯤꯆꯥ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯇꯨꯅ ꯊꯣꯡꯒꯤ ꯃꯔꯨꯝꯗꯒꯤ ꯃꯀꯣꯛꯇꯨ ꯊꯤꯟꯗꯣꯛꯇꯨꯅ ꯃꯃꯥꯗ ꯌꯦꯡꯖꯔꯛꯏ ꯀꯤꯅ꯫ ꯇꯟꯖꯥꯗꯨꯗ ꯃꯆꯥ ꯌꯥꯏꯃꯒ ꯃꯆꯥ ꯑꯍꯟꯒꯁꯨ ꯂꯥꯛꯇꯨꯅ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯃꯃꯥꯕꯨ ꯎꯕꯗ ꯏꯜꯁꯤ ꯑꯃꯗꯤ ꯕꯤꯗ꯭ꯌꯥ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯏꯕꯦꯝꯃ, ꯅꯣꯏꯁꯨ ꯂꯥꯛꯑꯕ꯭ꯔꯥ? ꯅꯣꯏꯁꯨ ꯍꯦꯇꯣꯛ ꯄꯥꯊꯣꯛꯅ ꯈꯪꯂꯝꯅꯤ꯫ ꯅꯣꯏꯒꯤ ꯅꯄꯥ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩꯗ ꯄꯨꯈꯤꯕ ꯄꯩꯁꯥꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯈ꯭ꯔꯦ꯫ ꯆꯍꯤ 3ꯃꯨꯛꯄꯨ ꯁꯨꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯀꯨꯏꯃꯟꯈ꯭ꯔꯦ, ꯍꯟꯕꯤꯔꯣ ꯍꯥꯏꯔꯤꯕ꯫ ꯑꯗꯨꯗ ꯅꯃꯥꯁꯤꯅꯅꯦ ꯇꯥꯁꯤꯟꯅꯗ꯭ꯔꯤꯁꯤꯅꯤ꯫ ꯉꯥꯡꯂꯛꯏꯕ ꯋꯥꯍꯩꯗꯨꯗ ꯕꯤꯗ꯭ꯌꯥ ꯑꯃꯗꯤ ꯏꯜꯁꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯕꯤꯗ꯭ꯌꯥꯅ ꯇꯞꯊꯅ ꯍꯥꯏꯔꯛꯏ, ꯏꯅꯦ, ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯍꯟꯗꯛ ꯍꯞꯇꯥꯁꯤꯗ ꯈꯔ ꯁꯤꯡꯀꯠꯆꯔꯛꯂꯒꯦ꯫ ꯐꯔꯛ ꯑꯃ ꯇꯥꯈꯤꯕꯒꯤꯅꯤ꯫ ꯏꯁ, ꯍꯔꯦ ꯍꯩꯔꯦꯗ꯫ ꯃꯃꯥ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯆꯣꯞꯇꯦꯅꯦ ꯏꯕꯦꯝꯃ꯫ ꯑꯩꯗꯤꯅꯦ ꯌꯥꯔꯣꯏ, ꯉꯁꯤ ꯄꯣꯠꯂ ꯄꯩꯁꯥꯔ ꯄꯤꯌꯨ꯫ ꯏꯜꯁꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯉꯥꯡꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯑꯣꯏꯔꯗꯨꯅ, ꯀꯔꯤ? ꯅꯪ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯍꯥ? ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯍꯥꯠꯀꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯁꯤꯗ꯫ ꯍꯤꯡꯆꯥꯕꯤꯒꯨꯝ ꯉꯥꯡꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤꯅꯦ ꯄꯤꯔꯔꯣꯏ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯄꯩꯁꯥꯗꯣ, ꯅꯋꯥ ꯂꯧꯗꯦ꯫ ꯅꯨꯄꯤꯗꯨ ꯏꯜꯁꯤꯒꯤ ꯋꯥꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯑꯣꯏꯈ꯭ꯔꯗꯨꯅ, ꯀꯔꯤ? ꯉꯔꯥꯡꯒꯤ ꯉꯈꯥꯗꯪꯗꯁꯨ ꯎꯁꯤꯠꯇꯕ? ꯏꯕꯦꯅꯤ, ꯀꯔꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇꯕ? ꯏꯕꯦꯅꯤ ꯃꯆꯥꯗ ꯌꯦꯡꯗꯨꯅ, ꯑꯕꯦ, ꯌꯥꯏꯃꯁꯤ ꯄꯨꯁꯤꯟꯈ꯭ꯔꯣ꯫ ꯌꯥꯏ, ꯆꯪꯉꯨ ꯅꯆꯦꯒ꯫ ꯏꯆꯦ, ꯑꯉꯥꯡꯅꯤ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯔꯒꯦ, ꯊꯥ 3 ꯁꯤꯇꯗꯤ ꯉꯥꯏꯕꯤꯔꯣ꯫ ꯕꯤꯗ꯭ꯌꯥ ꯃꯅꯥꯎꯄꯤꯕꯨ ꯆꯤꯡꯁꯤꯟꯅꯕ ꯇꯧꯏ꯫ ꯑꯩꯗꯤꯅꯦ ꯄꯤꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ꯫ ꯂꯥꯎꯗꯨꯅ ꯕꯤꯗ꯭ꯌꯥꯅ ꯏꯜꯁꯤꯕꯨ ꯄꯨꯁꯤꯟꯈꯤ꯫ ꯐꯩ, ꯃꯤ ꯃꯁꯛ ꯈꯪꯗ꯭ꯔꯕꯅꯤꯅ ꯌꯦꯡꯅꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯤꯗꯨ ꯏꯜꯂꯤꯕ ꯐꯤꯗꯨ ꯀꯟꯗꯨꯅ ꯆꯠꯈꯤ꯫ ꯏꯕꯦꯅꯤ ꯉꯁꯥꯏ ꯃꯩꯈꯩ ꯊꯤꯡꯂꯝꯕ ꯃꯄꯤꯗꯨ ꯐꯥꯖꯤꯟꯕ ꯉꯝꯍꯧꯗ ꯃꯥꯏꯊꯣꯡꯗꯨꯗ ꯆꯦꯟꯊꯔꯛꯏ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤ꯫ ꯉꯁꯤ ꯀꯩꯁꯧꯒꯤ ꯌꯨꯝꯗ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯨ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯏ꯫ ꯑꯇꯣꯝꯕ, ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯏꯆꯥꯕꯣ? ꯅꯣꯏ ꯌꯥꯝꯕꯨꯡꯖꯧ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤꯅꯦ ꯅꯪꯕꯣ꯫ ꯑꯦꯌꯥꯔꯄꯣꯔꯠꯇ ꯆꯠꯀꯗꯕꯅꯤ, ꯍꯧꯒꯠꯂꯣ꯫ ꯃꯆꯥꯕꯨ ꯍꯧꯗꯣꯛꯄꯤꯔꯝ ꯊꯕꯛ ꯌꯥꯝꯃꯤ ꯍꯥꯏꯗꯨꯅ ꯄꯟꯊꯔꯝꯗ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯀꯨꯝꯂꯛꯇꯨꯅ, ꯁꯪꯈ꯭ꯌꯥ, ꯉꯁꯤꯗꯤ ꯆꯠꯊꯣꯛꯄꯤꯒꯗꯣꯔꯤꯕ꯭ꯔꯥ? ꯁꯤꯖ, ꯑꯩ ꯉꯥꯏꯍꯥꯛ ꯌꯧꯔꯨꯗꯕ ꯌꯥꯔꯣꯏ꯫ ꯊꯧꯕꯥꯜꯒꯤ MLAꯒꯤ ꯃꯅꯥꯛꯇ ꯀꯨꯏꯔꯣꯏ꯫ ꯅꯆꯥ ꯑꯍꯟꯗꯨꯅ ꯑꯩꯈꯣꯏ ꯑꯇꯣꯝꯕꯗꯨꯗ ꯂꯧꯍꯜꯂꯣ꯫ ꯏꯕꯦꯝꯃꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯗꯥꯏ?
ꯍꯥꯏꯈꯤꯕꯅꯤ ꯁꯝꯈ꯭ꯌꯥ ꯑꯩꯁꯦ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯤ ꯉꯁꯤꯗꯤ ꯑꯩꯅ ꯌꯨꯝꯒꯤ ꯃꯤ ꯑꯃ ꯊꯝꯁꯦꯁꯨ ꯌꯥꯗꯦꯗꯣ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯍꯣꯠꯅꯈꯤꯒꯦ ꯇꯧꯕꯅꯤꯗ ꯃꯤ ꯑꯃꯨꯛ ꯊꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ ꯊꯕꯛꯅ ꯋꯥꯔꯤꯕꯁꯦ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯋꯥꯕ ꯅꯠꯇꯦꯗ ꯏꯆꯥꯁꯤꯡ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯔꯥꯎꯕꯁꯤꯗ ꯊꯕꯛ ꯌꯥꯝꯈꯤꯕꯅꯤ ꯑꯗꯨꯅꯤꯅꯦ ꯁꯤꯖꯥ ꯁꯦ ꯁꯝꯈ꯭ꯌꯥ ꯉꯥꯡꯗꯅ ꯂꯩꯕꯤꯔꯅꯨ ꯊꯦꯡꯈ꯭ꯔꯅꯤꯌꯦ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯑꯇꯣꯝꯕꯗꯣ ꯄꯨꯡ 10ꯒꯤ ꯐ꯭ꯂꯥꯏꯠꯅꯤ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯁꯝꯈ꯭ꯌꯥ ꯍꯣꯏ ꯁꯝꯈ꯭ꯌꯥ ꯀꯦꯁꯣ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯁ꯭ꯀꯣꯠꯁꯤꯡꯗꯨꯒ ꯒꯥꯔꯤꯗꯨ ꯀꯥꯗꯨꯅ ꯃꯔꯤ ꯒꯦꯠꯇꯨ ꯍꯥꯡꯂꯒ ꯊꯧꯗꯣꯛꯈꯤ ꯀꯦꯁꯣ ꯃꯤꯌꯥꯝꯅ ꯈꯪꯅꯕ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯆꯥꯎꯔꯕ ꯕꯤꯖꯤꯅꯦꯁ ꯀꯌꯥ ꯑꯃꯁꯨ ꯇꯧꯗꯨꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯤꯡ ꯊꯤꯕꯗ ꯌꯥꯎꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯏꯀꯥꯏ ꯈꯨꯝꯅꯕꯅꯤ ꯃꯍꯥꯛꯄꯨ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯊꯥꯛ ꯋꯥꯡꯅꯁꯨ ꯄꯨꯟꯅꯕꯅꯤ ꯁꯅꯥꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯩꯃ ꯁꯦꯟ ꯄꯥꯏ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯄ ꯌꯥꯎꯖꯗ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯖꯕꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥ 3 ꯅꯨꯄꯥ 2 ꯅꯨꯄꯤ 1 ꯃꯆꯥ ꯑꯍꯟ ꯃꯄꯥꯟ ꯂꯝꯗ ꯗꯣꯛꯇꯔ ꯑꯣꯏꯅ ꯄꯨꯔꯤ ꯃꯆꯥ ꯅꯨꯄꯤ ꯌꯥꯏꯃꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯣꯐꯤꯁꯔ ꯑꯣꯏꯅ ꯄꯨꯔꯤ ꯑꯗꯨꯇ ꯅꯠꯇꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯌꯥꯝꯁꯤꯒꯤ ꯃꯇꯨꯡ ꯏꯇꯣꯟ ꯇꯣꯟꯕ ꯃꯆꯥ ꯑꯇꯣꯝꯕ ꯂꯨꯍꯦꯟ ꯃꯉꯥꯎ ꯊꯤꯕꯅꯤ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯖꯕꯅꯤ ꯃꯄꯥꯕꯨꯡꯕꯨ ꯀꯤꯅ ꯆꯠꯆꯕꯅꯤ ꯃꯃꯥꯕꯨꯅ ꯍꯦꯟꯅ ꯅꯛꯅꯕꯅꯤ ꯃꯍꯥꯛꯅ ꯂꯨꯍꯦꯟ ꯇꯨꯝꯕ ꯍꯧꯒꯠꯂꯗꯨꯅ ꯃꯁꯥꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯄꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯏꯃꯥ ꯌꯥꯝꯕꯨꯡꯆꯧꯗꯣ ꯄꯨꯡ ꯀꯌꯥꯒꯤ ꯐ꯭ꯂꯥꯏꯠꯅꯣ ꯏꯆꯦꯁꯨ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯂꯩꯃ ꯃꯆꯥꯗ ꯁꯪꯒꯣꯝꯗꯣ ꯄꯤꯔꯛꯇꯨꯅ ꯄꯨꯡ 10ꯒꯤꯅꯤ ꯍꯥꯏꯔꯝꯕꯅꯤ ꯐꯖꯅ ꯒꯥꯔꯤꯗꯣ ꯊꯧꯗꯣꯛꯑꯣ ꯅꯆꯦꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯍꯣꯏ ꯃꯥ ꯕꯣꯔꯤꯁꯀ ꯖꯦꯝꯁꯀꯁꯨ ꯂꯥꯛꯑꯅꯤ ꯑꯩꯁꯨ ꯗ꯭ꯔꯦꯁ ꯑꯝꯇ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯍꯣꯏ ꯆꯣ ꯃꯣꯏ ꯂꯥꯛꯄꯒ ꯍꯥꯏꯔꯛꯑꯒꯦ ꯂꯨꯍꯦꯟ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯑꯃꯨꯛ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯀꯥꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯣꯔꯤꯁ ꯑꯃꯗꯤ ꯖꯦꯝꯁ ꯂꯥꯛꯇꯨꯅ ꯏꯃꯥ ꯂꯨꯍꯦꯟꯕꯨ ꯂꯣꯏꯈ꯭ꯔꯕꯣ ꯂꯣꯏꯈ꯭ꯔꯕꯅꯤ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯇꯥꯕ꯭ꯔꯣ ꯅꯃꯥꯟꯅꯕꯈꯩ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯁꯦ ꯃꯅꯝ ꯅꯝꯕꯤꯈꯤꯒꯦ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯨꯍꯦꯟ ꯃꯃꯥꯗ ꯃꯅꯝ ꯅꯝꯍꯟꯗꯨꯅ ꯒꯦꯔꯦꯖꯇꯒꯤ ꯂꯩꯔꯤꯕ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨꯒ ꯑꯦꯌꯥꯔꯄꯣꯔꯠ ꯇꯝꯅ ꯂꯥꯛꯏ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯑꯦꯌꯥꯔꯄꯣꯔꯠ ꯌꯧꯔꯗꯨꯅ ꯑꯍꯨꯝꯗꯨꯁꯨ ꯃꯈꯣꯏꯒꯤ ꯌꯥꯝꯕꯨꯡꯆꯧ ꯊꯧꯔꯛꯄ ꯉꯥꯏꯅꯔꯤ ꯂꯨꯀꯥꯁ ꯃꯈꯨꯠꯇ ꯑꯦꯌꯔꯕꯦꯒꯇꯣ ꯄꯥꯏ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯅ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯟꯕ ꯁꯕꯥꯟꯗꯨꯗ ꯕ꯭ꯂꯦꯛ ꯁꯨꯠ ꯇꯧꯗꯨꯅ ꯌꯥꯝ ꯆꯤꯡꯂꯦꯝꯅ ꯑꯦꯌꯥꯔꯄꯣꯔꯠꯇꯨꯗꯒꯤ ꯊꯣꯛꯂꯛꯏꯕꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅꯁꯨ ꯎꯔꯗꯨꯅ ꯍꯔꯥꯎ ꯆꯦꯟꯁꯤꯜꯂꯤ ꯋꯥꯎ ꯌꯥꯝꯕꯨꯡꯆꯧ ꯄꯨꯔꯥ ꯍꯦꯔꯣ ꯃꯥꯜꯂꯒ ꯊꯣꯔꯛꯑꯦ ꯁꯤꯗꯤ ꯗꯣꯡ ꯉꯥꯡꯕ ꯕꯣꯔꯤꯁꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄꯅꯤ ꯂꯨꯀꯥꯁ ꯃꯃꯣꯟ ꯅꯣꯛꯅ ꯍꯟꯗ꯭ꯔꯤꯅꯦꯀꯣ ꯅꯣꯏꯒꯤ ꯃꯉꯥꯎ ꯊꯤꯕꯁꯦ ꯌꯥꯝꯕꯨꯡꯆꯧ ꯑꯩꯗꯤ ꯌꯥꯎꯗꯦꯀꯣ ꯃꯅꯥꯎꯄꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯨꯀꯥꯁ ꯂꯣꯏ ꯈꯪꯂꯕꯅꯤ ꯅꯣꯏꯒꯤ ꯅꯒꯨꯟꯁꯤꯡꯁꯦ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯒꯥꯔꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯊꯧꯔꯛꯏ ꯏꯜꯁꯤ ꯕꯦꯂꯥ ꯔꯣꯁꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯉꯁꯤꯗꯤ ꯕꯔꯊꯗꯦꯒꯤ ꯀꯦꯛ ꯑꯃ ꯂꯩꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯒꯥꯔꯤꯁꯤꯡꯗꯨ ꯐꯖꯅ ꯆꯦꯟꯕꯒꯤ ꯂꯝꯕꯤ ꯂꯥꯟꯊꯣꯛꯀꯗꯕꯗꯨ ꯒꯥꯔꯤꯁꯤꯡꯗꯨ ꯂꯥꯟꯕ ꯉꯥꯏꯔꯤ ꯃꯇꯥꯏ ꯑꯣꯏꯔꯞꯇꯤ ꯂꯦꯞꯆꯕꯅꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯊꯧꯔꯛꯂꯤꯕ ꯀꯥꯔ ꯑꯗꯨꯅ ꯏꯜꯁꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯊꯦꯡꯈꯤ ꯅꯨꯄꯤ ꯃꯥꯕꯨ ꯂꯩꯃ ꯀꯤꯆꯟꯗ ꯑꯦꯟꯁꯥꯡ ꯊꯣꯡꯂꯤꯉꯩ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯄꯔꯞ ꯊꯣꯛꯂꯛꯏ ꯅꯪ ꯂꯥꯛꯑꯦꯗꯅ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯦ ꯕꯕꯥꯒ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯌꯦꯡꯅꯤꯡꯅ ꯂꯩꯍꯧꯔꯦ ꯏꯁꯨꯗꯨꯁꯨ ꯎꯅꯤꯡꯕꯅꯤꯅꯦ ꯐꯔꯦ ꯂꯥꯛꯑꯣ ꯅꯥꯐꯤꯒꯗꯣ ꯍꯣꯡꯂꯔꯣ ꯍꯣꯏ ꯃꯥ ꯑꯇꯣꯝꯕꯗꯤ ꯌꯥꯝꯕꯨꯡꯆꯧ ꯂꯧꯕ ꯆꯠꯈꯤꯕ꯭ꯔꯣ ꯆꯠꯈꯤꯕꯅꯦ ꯌꯧꯔꯛꯑꯅꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯪꯃꯤꯟꯅꯔꯛꯏ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃ ꯂꯥꯏꯖꯥ ꯃꯃꯥꯅ ꯄꯤꯔꯤꯕ ꯃꯐꯤꯗꯨ ꯍꯣꯡꯕ ꯂꯣꯏꯕꯒ ꯀꯤꯆꯟ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯏ ꯏꯃꯥ ꯀꯩꯀꯩ ꯂꯣꯏꯔꯒꯦ ꯑꯩꯁꯨ ꯌꯥꯎꯁꯤꯟꯕꯤꯔꯛꯀꯦ ꯂꯣꯏꯔꯦ ꯑꯌꯥꯝꯕꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯅꯤ ꯏꯆꯥꯗꯤ ꯐꯝꯃꯨ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯅꯤ ꯂꯥꯏꯖꯥ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯐꯝꯂꯒ ꯌꯥꯅꯤ ꯏꯃꯥ ꯅꯊꯟꯇ ꯍꯣꯠꯅꯩꯗꯣ ꯋꯥꯔꯝꯅꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯃꯥꯅ ꯉꯧꯔꯤꯕ ꯉꯥꯔꯤꯡꯈꯥ ꯀꯥꯡꯍꯧꯗꯨ ꯈꯥꯕꯩꯗ ꯑꯣꯠꯂꯤ ꯍꯣꯏꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯏꯃꯥꯏꯆꯥ ꯃꯣꯏ ꯂꯥꯛꯄꯒ ꯆꯥꯕ ꯌꯥꯅꯕ ꯃꯃꯥ ꯃꯆꯥꯗꯨ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯤ
Hospital adudana Ilsibu pukhalai trolley aduda haptuna. Doctor Singsu hatu emergency lai haina cheneduna Ilsibu operation room manungda pusinki. Lehoriba Ilsibu pukhalakpa yauba singdu thawai wana leineri. Leima machanupiga chak singdu loiraduna makhoi lakmandi haiduna macha atombada call tawrai. Call du ahanba tawbudadi paide aniraksu tawi paide. Leima kaidawrabano khanna ahumlak suna tawrai. Handakti call adu pairai. Atomba noibu ka yaurage. Kariwabu hairakpananu Leima masado pakhana call du thambaga machanupida yengduna. Ibema hospital dam da chachila ose. Mama na hairakiba wadu laijasu ingangna kaino khanna. Mama na thubududa wadi hangdana masu tholokduna. Kamliba gari du thawduna mama ga puna lai. RS hospital da amukta thaw ibema. Asomna mama na haiduna mama macha du puna lai. Doctor operation room daki tholokduna lairiba singdu da onsilaga maithongdo momonokna. Kashu kudong tiningai oidri. Patient su puthorani. Aduga aigi room da amukta lao noyama. Asi hairamduna Dr. Richard ki Lucas manawpa singdu da yengduna. Ay jangluge noi patient manakta leiramo. Asi hairamduna Lucas Dr. ki room tamna jangki. Bella amadi Rosisu matabu puthorak pangairi. Nurse khara tawraga Ilsibu operation room daki thoraktuna ward pusinki. Lairiba makhoi singdu ineраktuna Ilsigi ward tamna lai. Nupa makhoi ahumdusu Ilsina hipliba betuki nakanda family. Bella amadi Rosisu nakanda famduna Ilsibu gyan tarakpa ngairi. Doctor ki room adudana Lucas Doctor ki mamangda famduna. Doctor patient sibu kasu kudong thiningai di oidre somna ngana pukhat pirapagi. Adubu mase kitang recovery tawdri faudi care khara lobiro. Doctor ki wadu tabada Lucas nokmi phani doctor. Asamna Lucasu Dr. ki room dagi tholokduna Ilsigi room tamna lai. Patient sigi mama na bioidara. Lucas na Bella amadi Rosida yenglaga hairakpani. Aduda makhoi nupi ahumdusu pulap yenglai. Bella su Lucas ki pakhum dibi. Mani. Adudi mogi yumda pau phongnaba yaba number amtabiyo. Ngasa makhai marang pap kha urudabani adubu Lucas na hanglakiba aduda ipapa kanna. Ihawi. Asi haina Bellana magi phone dagi Ilsi sister haina tharibadugi number dubi. Lucas phone do logduna number du yengi. Adubu masada kaino haina wakhal haifet khali. Adubu kuithada call du photoxili. Asom dagi su phone do ring kuina khingda satpai khalai. Hello. Nupi amagi khonjel da hairakpani madu tabada Lucas hana takraba khonjel gum. Hello, Ilsigi family oibidora. Kana Ilsi do accident thokdana ekhoina pukachaba aduna RS hospital da amukta labiyo haige tawba. Wadu tabada asom phone da pakhana. Hoi, soidana akjaragi. Asomna phone du thamki Lucas phone du nakongdagi lokthoraklaga amuk haifit yengi number du da aduga Bella da birei. Makoi singdu room du da tumin leinari kari su ehen bawa amata haide. Ngahaki matung laisa amadi leimasu Ilsigi room thiraga lai. Atawba Lucas mama ubada ima Leima macha atombadi yengduna. Aina gari do tamna thawai ba natro noibo asopadi kai phibam da lei soba. Mama ki wadu luhen kaisu khumde adubu Lucas ti mama na hangla ibaduda khumlai. Kaisu kudong diningai di oidre gya lakpa ngairambani moigi family su pau pikre la ani ma. Ima ga chan ga su chalamo aikhoi moigi family lakpaga ma gyan tarakpaga lagi. Pare adudi ima ri kya da pakhal ure. Asi haiduna nupa humduda amongon sinduna. Lao no su salasi puna no yamung jolai serasanu. Mama ki waduda handakti luhen kumlai. Yani ima oi chalamo. Pare no su yadadi ima ga na jega chatlamagi. Bhema lao chalasi khosu. Asomna mama macha du hatu la ambani. Adubu kaisu tawdre haibaduda pakhat pafaduna amu hanki. Media amadi ibeni su hatu prap laktuna room adubu thiraga changlai. Machana betuda taraga leibadu ubada kaptuna. Imagi bema kainu tawrisibo.
ꯑꯁꯤ ꯍꯥꯏꯅ ꯀꯞꯂꯤ ꯕꯤꯗ꯭ꯌꯥꯁꯨ ꯃꯅꯥꯎꯄꯤꯕꯨ ꯌꯦꯡꯗꯨꯅ ꯀꯞꯂꯤ ꯇꯥꯟꯖꯥꯗꯨꯗ ꯇꯨꯡꯗꯒꯤ ꯂꯨꯝꯂꯨꯝ ꯂꯥꯎꯔꯕ ꯈꯣꯟꯖꯦꯜꯗ ꯄꯦꯁꯦꯟꯒꯤ ꯏꯃꯨꯡ ꯑꯣꯏꯗꯣꯏꯔꯥ ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯥꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯕꯤꯗ꯭ꯌꯥ ꯂꯨꯀꯥꯁꯁꯨ ꯉꯁꯥꯏꯅ ꯃꯈꯣꯏꯅ ꯆꯪꯂꯛꯄꯗ ꯉꯛꯅ ꯌꯦꯡꯈꯤꯕꯅꯤ ꯏꯕꯦꯅꯤꯅ ꯃꯔꯛ ꯊꯠꯅ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯏꯆꯥꯒꯤ ꯐꯤꯕꯝꯕꯨ ꯍꯪꯂꯛꯏꯕ ꯋꯥꯗꯨꯗ ꯂꯨꯀꯥꯁ ꯏꯕꯦꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏ ꯗꯣꯛꯇꯔꯅ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯦ ꯑꯣ ꯐꯔꯦꯗ ꯏꯕꯨꯡꯉꯣ ꯍꯣꯏꯅ ꯋꯥꯗꯣ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯨꯀꯥꯁꯅ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯊꯧꯔꯛꯄꯒ ꯃꯈꯣꯏꯁꯨ ꯂꯥꯟꯊꯧꯔꯛꯄ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟꯁꯦ ꯊꯣꯛꯈꯤꯕꯅꯤꯃ ꯕꯦꯂꯥ ꯑꯃꯗꯤ ꯔꯣꯁꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯕꯥꯔꯗꯦꯒꯤ ꯒꯤꯐ ꯑꯃ ꯂꯩꯒꯦ ꯇꯧꯕꯅꯤ ꯍꯣꯏꯁꯦ ꯅꯇꯥꯁꯦ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯏꯆꯥꯁꯤꯡꯅ ꯂꯩꯔꯝꯂꯤꯕꯁꯦ ꯏꯃꯥ ꯍꯣꯏ ꯐꯦꯜꯂꯤ ꯑꯗꯣ ꯅꯣꯏꯁꯨ ꯍꯜꯂꯣ ꯅꯇꯥꯁꯦ ꯏꯃꯥꯒ ꯏꯆꯦꯒ ꯂꯩꯔꯕꯅꯤꯅ ꯅꯣꯏꯁꯨꯅꯦ ꯌꯨꯝꯗ ꯍꯜꯂꯛꯇꯦ ꯍꯥꯏꯔꯝꯃꯅꯤ ꯌꯥꯅꯤꯗ ꯏꯃꯥ ꯑꯩꯈꯣꯏ ꯂꯩꯒꯦ ꯄꯨꯡꯁꯤ ꯊꯦꯡꯂꯦ ꯅꯇꯥꯒ ꯂꯥꯛꯄꯒ ꯅꯆꯦꯗ ꯍꯥꯏꯍꯜꯂꯛꯀꯦ ꯏꯕꯦꯅꯤꯅ ꯍꯥꯏꯔꯕꯗ ꯕꯦꯂꯥ ꯑꯃꯗꯤ ꯔꯣꯁꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯆꯦ ꯊꯣꯛꯎꯈꯤꯒꯦ ꯑꯁꯨꯝꯅ ꯕꯦꯂꯥ ꯑꯃꯗꯤ ꯔꯣꯁꯤ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯈꯤ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯊꯣꯛꯈꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯀꯩꯅꯣ ꯍꯥꯏꯅ ꯌꯦꯡꯅꯩ ꯂꯨꯀꯥꯁꯅ ꯃꯅꯥꯎ ꯑꯍꯨꯝꯗ ꯌꯦꯡꯗꯨꯅ ꯅꯥꯎ ꯅꯣꯏꯁꯨ ꯆꯠꯂꯝꯃꯣ ꯌꯥꯝꯕꯨꯡꯆꯧ ꯒ꯭ꯌꯥꯟ ꯂꯥꯛꯄꯒ ꯂꯥꯛꯑꯒꯦ ꯌꯥꯅꯤ ꯌꯥꯝꯕꯨꯡꯆꯧ ꯑꯩꯈꯣꯏꯁꯨ ꯂꯩꯒꯦ ꯆꯠꯂꯝꯃꯣꯁꯨ ꯅꯆꯦ ꯂꯥꯛꯏꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯃꯌꯥꯝꯕꯅ ꯍꯥꯏꯔꯕꯗꯨꯗ ꯂꯨꯍꯦꯟ ꯑꯃꯗꯤ ꯃꯇꯥꯎ ꯑꯍꯨꯝꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯌꯨꯝꯗ ꯍꯟꯈꯤ ꯏꯕꯦꯅꯤꯅ ꯂꯨꯀꯥꯁꯇ ꯌꯦꯡꯗꯨꯅ ꯅꯅꯥꯎ ꯅꯨꯄꯥꯗ ꯃꯈꯣꯏ ꯑꯍꯨꯝꯁꯤꯅ ꯃꯥꯅꯦ ꯏꯃꯥ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯩ ꯕꯤꯗ꯭ꯌꯥꯁꯨ ꯂꯣꯟꯅ ꯂꯨꯀꯥꯁꯕꯨ ꯌꯦꯡꯕꯗꯤ ꯂꯦꯞꯇꯦ ꯑꯁꯨꯝꯅ ꯂꯨꯀꯥꯁꯁꯨ ꯂꯣꯟꯅ ꯌꯦꯡꯖꯔꯤ ꯕꯤꯗ꯭ꯌꯥꯕꯨ ꯏꯜꯁꯤꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯂꯥꯛꯂꯗꯨꯅ ꯂꯨꯀꯥꯁ ꯏꯜꯁꯤꯗ ꯌꯦꯡꯗꯨꯅ ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤ ꯐꯖꯅ ꯄꯣꯊꯥꯔꯣꯀꯣ ꯑꯁꯤ ꯍꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯕꯦꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯇꯕ ꯌꯥꯎꯕꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯅꯝꯕꯔꯁꯨ ꯄꯤꯖꯔꯝꯒꯦ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯕꯦꯅꯤꯅ ꯌꯥꯅꯤ ꯏꯕꯨꯡꯉꯣ ꯅꯆꯟꯁꯤꯒ ꯇꯥꯟꯅꯔꯣ ꯏꯕꯦꯝꯃ ꯑꯁꯤꯒꯤ ꯃꯆꯦꯅꯤ ꯂꯨꯀꯥꯁ ꯏꯕꯦꯅꯤꯒꯤ ꯋꯥꯗꯨꯗ ꯕꯤꯗ꯭ꯌꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩ ꯍꯤꯗꯥꯛꯁꯨ ꯈꯔ ꯂꯩꯖꯔꯝꯒꯦ ꯐꯥꯔꯃꯥꯁꯤ ꯐꯥꯎꯇꯪ ꯀꯨꯝꯂꯨꯁꯤꯔꯥ ꯍꯣꯏ ꯆꯣ ꯅꯕꯨꯡ ꯊꯤꯟꯕ ꯑꯣꯏꯅ ꯍꯦꯛ ꯀꯨꯝꯂꯨꯔꯣ ꯏꯃꯥ ꯂꯩꯔꯝꯃꯒꯦ ꯏꯃꯥ ꯑꯗꯨꯗꯤ ꯊꯣꯛꯎꯈꯤꯒꯦ ꯑꯁꯨꯝꯅ ꯂꯨꯀꯥꯁ ꯑꯃꯗꯤ ꯕꯤꯗ꯭ꯌꯥ ꯄꯨꯟꯅ ꯐꯥꯔꯃꯥꯁꯤ ꯇꯝꯅ ꯂꯥꯛꯏ ꯂꯨꯀꯥꯁꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯒꯤ ꯋꯥ ꯑꯣꯏꯅ ꯑꯕꯦ ꯌꯥꯝ ꯊꯥꯖꯗꯅ ꯉꯁꯤꯗꯤ ꯑꯩꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯊꯦꯡꯅꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯅꯪꯅ ꯅꯣꯏ ꯅꯅꯥꯎꯄꯤ ꯌꯥꯏꯃ ꯍꯥꯏꯕꯗꯣ ꯃꯁꯤꯔꯥ ꯕꯤꯗ꯭ꯌꯥ ꯅꯣꯛꯃꯤ ꯃꯥꯅꯦ ꯃꯉꯥꯎ ꯌꯥꯝ ꯊꯤꯕꯅꯤ ꯑꯩꯈꯣꯏ ꯆꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯃꯥꯇꯅꯤ ꯉꯥꯡꯅꯗꯣꯏꯁꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯕꯨꯡꯆꯧ ꯑꯩꯈꯣꯏꯁꯨ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯏꯅꯥꯎꯄꯥꯁꯤꯡꯗꯨꯒ ꯒꯥꯔꯤꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯇꯧꯕꯅꯤꯗ ꯑꯣ ꯑꯩꯗꯤ ꯉꯁꯥꯏ ꯀꯣꯜ ꯇꯧꯔꯛꯄꯗꯨꯗ ꯄꯥꯈꯠꯂꯨꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯐꯔꯕꯣ ꯐꯔꯦ ꯑꯩꯅ ꯉꯁꯥꯏ ꯀꯣꯜ ꯇꯧꯕꯗꯨꯗ ꯋꯥꯈꯜꯗꯗꯤ ꯈꯟꯕꯅꯦ ꯅꯝꯕꯔꯁꯤꯕꯨ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯤꯒ ꯑꯃꯨꯛ ꯑꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯑꯁꯤ ꯍꯥꯏꯅ ꯅꯣꯛꯃꯤ ꯇꯧꯔꯤ ꯂꯨꯀꯥꯁ ꯕꯤꯗ꯭ꯌꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯚꯥꯞ ꯑꯃꯇ ꯑꯣꯏꯔꯨꯗ꯭ꯔꯦ ꯑꯩꯁꯦ ꯀꯔꯤꯝꯇ ꯈꯪꯖꯗꯕ ꯖꯥꯠꯅꯤꯅꯦ ꯀꯅꯥ ꯍꯥꯏꯕ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯐꯥꯔꯃꯥꯁꯤ ꯌꯧꯔꯗꯨꯅ ꯍꯤꯗꯥꯛꯁꯤꯡꯗꯨ ꯂꯩꯗꯨꯅ ꯑꯕꯦ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯍꯥꯏꯔꯛꯑꯣꯀꯣ ꯁꯦ ꯄꯩꯁꯥꯁꯦ ꯂꯧꯁꯤꯜꯂꯣ ꯑꯩꯅ ꯏꯆꯟꯒꯤ ꯑꯃꯗꯤ ꯅꯪꯒꯤ ꯄꯤꯕꯅꯤ ꯄꯩꯁꯥꯗꯨ ꯕꯤꯗ꯭ꯌꯥ ꯃꯄꯤ ꯏꯔꯥꯆꯦꯅ ꯌꯥꯔꯅꯤ ꯌꯥꯕꯨꯡꯆꯧ ꯑꯩꯈꯣꯏ ꯆꯦ ꯌꯥꯏꯁꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯁꯤꯗꯤ ꯀꯩꯒꯤ ꯄꯤꯔ ꯆꯦꯜꯂꯤꯅꯣ ꯁꯤꯗꯤꯅꯦ ꯅꯣꯏ ꯅꯥꯕꯒꯤ ꯅꯠꯇꯦ ꯌꯥꯝꯕꯨꯡꯆꯧꯅ ꯄꯤꯕꯅꯤ ꯂꯧꯁꯤꯜꯂꯣ ꯂꯨꯀꯥꯁꯅ ꯍꯥꯏꯔꯕꯗꯨꯗ ꯕꯤꯗ꯭ꯌꯥ ꯄꯩꯁꯥꯗꯨ ꯂꯧꯁꯤꯟꯗꯨꯅ ꯑꯗꯨꯗꯤ ꯌꯥꯝꯕꯨꯡꯆꯧ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦ ꯌꯥꯝꯕꯨꯡꯆꯧꯁꯨ ꯐꯖꯅ ꯆꯠꯂꯣ ꯍꯣꯏ ꯑꯁꯨꯝꯅ ꯕꯤꯗ꯭ꯌꯥꯁꯨ ꯆꯠꯈꯤ ꯂꯨꯀꯥꯁꯁꯨ ꯀꯣꯜ ꯇꯧꯗꯨꯅ ꯒꯥꯔꯤ ꯑꯃ ꯀꯧꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯄꯨꯡꯁꯨ ꯐꯅ ꯌꯥꯝꯗꯤ ꯊꯦꯡꯂꯤ ꯂꯨꯍꯦꯟ ꯂꯥꯏꯔꯤꯛꯇꯨ ꯄꯥꯔꯝꯕꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜꯗꯨ ꯀꯔꯤꯅꯣꯃꯅ ꯊꯨꯒꯥꯏꯔꯛꯏ ꯏꯜꯁꯤꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗ ꯃꯊꯛꯇꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯈꯪꯗꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯈꯤꯕꯅꯤ ꯅꯨꯄꯥ ꯃꯍꯥꯛꯁꯤ
ꯃꯌꯥꯝ ꯂꯩꯕꯅ ꯋꯥ ꯉꯥꯡꯊꯣꯛꯇ ꯂꯩꯈꯤꯕꯅꯤ꯫ ꯏꯜꯁꯤ ꯑꯃꯗꯤ ꯔꯣꯁꯤ ꯕꯦꯂꯥꯗꯨꯁꯨ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯌꯥꯝꯕꯅ ꯒ꯭ꯌꯥꯟ ꯂꯥꯛꯑꯣꯔꯦ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯕꯗꯨꯗ ꯋꯥꯈꯜꯗꯨ ꯅꯨꯡꯉꯥꯏꯖꯈꯤꯕꯅꯤ꯫ ꯃꯗꯨ ꯄꯨꯝꯕ ꯈꯪꯂꯛꯄꯗ ꯃꯥꯏꯊꯣꯡꯗꯨ ꯃꯣꯃꯣꯟ ꯅꯣꯛꯄꯒꯤ ꯃꯃꯤ ꯑꯃ ꯈꯨꯗꯣꯜ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯟꯊꯗ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯏꯜꯁꯤꯒꯤ ꯅꯝꯕꯔ ꯃꯥꯅ ꯕ꯭ꯂꯣꯛ ꯇꯧꯈꯤꯕ ꯑꯗꯨ ꯑꯟꯕ꯭ꯂꯣꯛ ꯇꯧꯗꯨꯅ ꯃꯦꯁꯦꯖ ꯊꯥꯕ ꯆꯪꯏ꯫ ꯃꯈꯨꯠ ꯑꯅꯤꯗꯨ ꯆꯪꯗꯨꯅ ꯇꯥꯏꯄꯤꯡ ꯍꯧꯏ꯫ ꯑꯃꯨꯛ ꯇꯥꯏꯄꯤꯡꯗꯣ ꯂꯦꯞꯇꯨꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯃꯥꯕꯨ ꯐꯣꯟꯒ ꯄꯥꯏꯔꯝꯒꯗ꯭ꯔꯅꯦ? ꯄꯥꯏꯗ꯭ꯔꯁꯨ ꯊꯥꯔꯒꯦꯗ ꯀꯣꯟꯅ ꯌꯦꯡꯖꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯇꯥꯏꯄꯤꯡ ꯍꯧꯏ꯫ ꯌꯥꯝꯅ ꯁꯥꯡꯅ ꯏꯕꯒ ꯅꯠꯇꯦ ꯁꯨꯝꯅꯇꯒꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯈꯛꯇꯅꯤ ꯊꯥꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯐꯣꯟꯗꯨ ꯑꯣꯐ ꯇꯧꯁꯤꯜꯂꯤ꯫ ꯃꯁꯥ ꯃꯊꯟꯇꯁꯨ ꯁꯣꯟꯖꯔꯤ꯫ ꯑꯩꯅ ꯇꯦꯛꯁꯀ ꯑꯃꯨꯛ ꯊꯥꯔꯤꯁꯤꯅ ꯃꯇꯝ ꯀꯨꯏꯅ ꯕ꯭ꯂꯣꯛ ꯊꯝꯃꯒ ꯍꯧꯖꯤꯛꯇ ꯑꯩꯒꯤꯁꯤꯕꯨ ꯃꯥꯅ ꯑꯃꯨꯛ ꯋꯥꯈꯜꯒ ꯐꯗꯣꯏꯖꯥꯠꯂꯥ? ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯐꯣꯟꯗꯨ ꯑꯣꯟ ꯇꯧꯗꯨꯅ ꯊꯥꯈꯤꯕ ꯃꯦꯁꯦꯖꯇꯨ everyone delete ꯇꯧꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯕ꯭ꯂꯣꯛ ꯇꯧꯗꯨꯅ ꯐꯣꯟꯗꯨ ꯊꯝꯈꯤ꯫ ꯃꯇꯧꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯗꯦ ꯂꯨꯍꯦꯟ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯃꯍꯥꯛꯅ ꯕ꯭ꯂꯣꯛ ꯇꯧꯈꯤꯕ ꯅꯨꯃꯤꯠꯇꯨ꯫ ꯐ꯭ꯂꯥꯁꯕꯦꯛ꯫ ꯃꯈꯣꯏ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯉꯁꯤꯗꯤ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯂꯨꯍꯦꯟ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯒꯦꯁ ꯀꯤꯆꯟ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯣꯛꯇꯨ ꯊꯣꯡꯅꯕ ꯇꯧꯔꯤ꯫ ꯂꯨꯍꯦꯟꯒꯤ ꯃꯃꯥ ꯂꯩꯃꯅ ꯁꯥ ꯊꯣꯡꯕꯁꯤ ꯀꯤꯆꯟꯗ ꯊꯣꯡꯕ ꯄꯥꯝꯗꯕꯅ ꯑꯅꯝꯕꯅ ꯃꯤ ꯄꯨꯜꯂꯛꯄꯗ ꯆꯥꯛ ꯆꯥꯔꯁꯨ ꯁꯥ ꯑꯇꯣꯞꯄ ꯊꯣꯡꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯁꯥꯈꯤꯕꯅꯤ ꯒꯦꯁ ꯀꯤꯆꯟ ꯑꯁꯤ꯫ ꯕꯣꯔꯤꯁ ꯃꯈꯨꯠꯇ ꯁꯣꯔꯤꯗꯨ ꯄꯥꯏꯗꯨꯅ ꯃꯃꯤꯠꯀꯗꯨ ꯃꯄꯤ ꯆꯦꯟꯕ ꯃꯈꯩ ꯇꯤꯜꯍꯧꯗꯨ ꯁꯣꯏꯔꯤ꯫ ꯖꯦꯝꯁꯁꯨ ꯃꯩꯗꯨꯕꯨ ꯃꯩꯈꯨ ꯏꯈꯨ ꯈꯨꯒꯩ ꯍꯧꯒꯠꯂꯤ꯫ ꯃꯇꯧꯁꯤꯡꯗꯨ ꯎꯕꯗ ꯂꯨꯍꯦꯟ ꯅꯣꯛꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯥ ꯋꯥꯗꯤ ꯉꯥꯡꯗ ꯁꯥꯗꯨꯕꯨ ꯍꯥꯞꯂꯤꯕ ꯕꯦꯁꯤꯟꯗꯨꯗ ꯆꯥꯝꯂꯤ꯫ ꯖꯦꯝꯁꯅ ꯅꯨꯄꯥ ꯒ꯭ꯌꯥꯁꯁꯤꯗ ꯊꯣꯡꯉꯝꯗꯧꯅꯤꯗ ꯑꯗꯨꯝ ꯍꯩꯄꯥ ꯁꯥꯗꯅ ꯃꯩꯁꯤꯁꯨ ꯆꯥꯛꯇꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯕꯣꯔꯤꯁꯅ ꯃꯔꯠ ꯊꯠꯅ ꯈꯣꯟꯀꯠꯂꯞ ꯆꯥꯅꯤꯅ ꯆꯥꯔꯗꯤ ꯈꯔ ꯍꯥꯎꯅ ꯆꯥꯁꯤ ꯇꯧꯕꯅꯤ꯫ ꯁꯤꯡꯗ ꯊꯣꯡꯕꯒꯤ ꯃꯍꯥꯎꯁꯤꯗꯤ ꯈꯪꯗ꯭ꯔꯤꯍꯦ ꯅꯪꯗꯤ꯫ ꯆꯨꯝꯃꯤ ꯖꯦꯝꯁꯅ ꯍꯥꯏꯔꯤꯁꯤ ꯒꯦꯁ ꯀꯤꯆꯟꯅꯤ ꯍꯥꯏꯅ ꯑꯄꯤꯛꯄ ꯀꯥꯒ ꯅꯠꯇꯦ ꯆꯥꯎꯅ ꯁꯥꯔꯤꯕ ꯀꯥꯅꯤ꯫ ꯀꯤꯆꯟꯒꯤ ꯄꯣꯠ ꯁꯨꯅꯕ ꯂꯣꯏꯅ ꯊꯝꯗꯨꯅ ꯂꯩ꯫ ꯅꯥꯀꯟ ꯑꯇꯣꯞꯄꯗ ꯁꯤꯡꯅ ꯊꯣꯡꯅꯁꯨ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯂꯒꯁꯨ ꯊꯝꯂꯤ꯫ ꯃꯗꯨꯗꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯣꯡꯅꯕ ꯇꯧꯔꯤꯁꯤꯁꯨ꯫ ꯖꯦꯝꯁ ꯍꯣ ꯁꯤꯗꯣꯔꯦ ꯃꯩꯈꯨꯁꯤꯅ꯫ ꯕꯣꯔꯤꯁ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯅꯪꯅ ꯃꯩꯁꯤ ꯆꯥꯛꯍꯟꯗꯗꯅ ꯑꯩ ꯁꯤꯗꯣꯔꯦ꯫ ꯇꯤꯜꯍꯧ ꯁꯣꯏꯕꯒꯤ ꯄꯤ ꯇꯥꯕꯒ ꯅꯪꯒꯤ ꯃꯩꯈꯨꯒꯅ꯫ ꯖꯦꯝꯁ ꯍꯣ ꯁꯤꯔꯣ ꯅꯪꯗ ꯁꯤꯔꯣ꯫ ꯃꯇꯥꯎ ꯑꯅꯤꯒꯤ ꯃꯔꯩꯗꯨꯗ ꯂꯨꯍꯦꯟ ꯌꯥꯔꯁꯦ ꯑꯩ ꯁꯦꯝꯂꯒꯦ ꯃꯩꯗꯣ꯫ ꯑꯁꯤ ꯍꯥꯏꯅ ꯆꯪꯗꯨꯅ ꯎꯆꯥꯟꯗꯨ ꯃꯆꯦꯠ ꯑꯃꯃꯨꯛ ꯂꯧꯗꯨꯅ ꯃꯩꯗꯨ ꯈꯤꯇꯪ ꯊꯥꯗꯨꯅ ꯃꯩꯗꯨ ꯆꯥꯛꯅꯕ ꯁꯦꯝꯂꯤ꯫ ꯋꯥ ꯌꯥꯝ ꯉꯥꯡꯅꯩ ꯅꯣꯏꯁꯤꯗꯤꯕ ꯌꯥꯔꯦꯁꯦ ꯃꯩꯁꯦ ꯆꯥꯛꯂꯅꯤ ꯌꯥꯝ ꯂꯥꯡꯒꯅꯨ ꯁꯤꯡꯗꯣ ꯑꯃꯨꯛ ꯃꯨꯠꯈꯤꯅꯤ꯫ ꯕꯣꯔꯤꯁꯅ ꯆꯥꯕꯇꯅꯤ ꯑꯁꯦ꯫ ꯍꯟꯗꯛꯀꯤ ꯕꯣꯔꯤꯁꯀꯤ ꯋꯥꯗꯨꯗ ꯖꯦꯝꯁꯅ ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯏꯕꯨꯡꯉꯣ ꯌꯥꯔꯦꯁꯦ ꯈꯥꯡ ꯊꯥꯡꯒꯠꯂꯁꯦ꯫ ꯑꯁꯨꯝꯅ ꯃꯇꯥꯎꯁꯤꯡꯗꯨ ꯍꯦꯟꯖꯥꯡꯗꯨ ꯊꯣꯡꯕ ꯍꯧꯏ꯫ ꯕꯣꯔꯤꯁ ꯑꯃꯗꯤ ꯖꯦꯝꯁꯇꯤ ꯅꯥꯀꯟ ꯑꯗꯨꯗ ꯐꯝꯂꯒ ꯐꯣꯟꯗꯨ ꯃꯦꯠꯂꯒ ꯂꯩꯔꯤ꯫ ꯂꯨꯍꯦꯟꯗꯤ ꯃꯈꯨꯠꯇ ꯈꯥꯕꯩꯗꯨ ꯄꯥꯏꯗꯨꯅ ꯍꯦꯟꯖꯥꯡꯗꯨ ꯑꯣꯟꯅ ꯃꯅꯝꯁꯤꯗꯤ ꯅꯨꯡꯁꯤꯗ꯭ꯔꯤꯕ꯭ꯔꯥ? ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯖꯦꯝꯁꯅ ꯅꯨꯡꯁꯤꯔꯦꯍꯦ꯫ ꯅꯨꯡꯁꯤꯅꯤ ꯑꯩꯅ ꯁꯣꯝꯗ ꯍꯨꯃꯥꯡꯒ ꯀꯥꯡꯈꯩ ꯊꯣꯡꯕ ꯅꯣꯏ ꯑꯅꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ꯫ ꯍꯦꯔ ꯏꯇꯥꯎ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏ ꯍꯦꯟꯖꯥꯡꯒ ꯁꯦꯝꯗꯨꯅ ꯇꯧꯔꯤꯗꯨꯗꯤ꯫ ꯁꯦꯝꯃꯦ ꯌꯥꯝ ꯁꯦꯝꯃꯦ꯫ ꯇꯤꯜꯍꯧ ꯈꯛ ꯁꯣꯏꯕꯗꯨꯗ ꯅꯥꯄꯤꯒ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ ꯏꯕꯨꯡꯉꯣ ꯍꯌꯦꯡꯋꯥꯏ ꯅꯇꯨ ꯀꯥꯏꯅꯕꯗ ꯇꯥꯅꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯂꯨꯍꯦꯟꯒꯤ ꯄꯣꯀꯦꯠꯇ ꯍꯥꯞꯂꯤꯕ ꯐꯣꯟꯗꯨ ꯔꯤꯡꯂꯛꯏ꯫ ꯑꯗꯨꯗ ꯄꯥꯏꯒꯦ ꯍꯥꯏꯅ ꯂꯧꯊꯣꯛꯄꯒ ꯀꯣꯜꯗꯨ ꯇꯠꯈꯤ꯫ ꯀꯨꯏꯅ ꯔꯤꯡꯗꯨ ꯈꯤꯡꯂꯝꯕ ꯅꯠꯇꯦ꯫ ꯃꯇꯧ ꯑꯗꯨꯗ ꯂꯨꯍꯦꯟꯁꯨ ꯌꯦꯡꯂꯨꯕꯗ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛꯇꯧꯗ ꯐꯣꯟꯗꯨ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈꯤ꯫ ꯂꯥꯛꯈ꯭ꯔꯤꯕ ꯐꯣꯟꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯣꯡꯂꯤꯕ ꯌꯦꯟꯁꯥꯡꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯆꯥꯛꯇꯨ ꯃꯃꯥ ꯂꯩꯃꯅ ꯊꯣꯡꯕꯤꯔꯤꯗꯨꯗꯩ ꯂꯧꯔꯨꯗꯨꯅ ꯄꯨꯟꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯆꯥꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜ ꯑꯣꯏꯈ꯭ꯔꯗꯨꯅ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯐꯣꯟꯗꯨ ꯑꯣꯠꯂꯝꯕꯅꯤ ꯂꯨꯍꯦꯟ꯫ ꯇꯥꯟꯖꯥ ꯆꯥꯅ ꯋꯥꯆꯞꯇ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯗꯒꯤ ꯇꯦꯛꯁ ꯂꯥꯛꯏ꯫ ꯍꯥꯏ꯫ ꯃꯗꯨ ꯎꯕꯗ ꯂꯨꯍꯦꯟ ꯉꯁꯥꯏ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯏ꯫ ꯆꯞ ꯃꯥꯟꯅꯔꯝꯕ ꯑꯗꯨꯗ ꯀꯣꯜ ꯑꯣꯏꯅ ꯁꯠ ꯇꯧꯁꯤꯜꯂꯤ꯫ ꯑꯁꯣꯝꯗꯁꯨ ꯀꯣꯜꯗꯣ ꯄꯥꯏꯔꯛꯇꯦ꯫ ꯃꯇꯧꯗꯨꯗ ꯁꯥꯎꯅ ꯂꯨꯍꯦꯟ ꯑꯅꯤꯔꯛ ꯍꯟꯅ ꯇꯧꯗ
WhatsAppꯀꯤ ꯇꯦꯛꯁꯇꯨ ꯍꯟꯗ ꯑꯃꯨꯛ ꯐꯣꯟꯗꯨ ꯃꯥꯅ ꯌꯦꯡꯂꯝꯕ ꯏꯟꯁꯇꯥꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯦꯛꯁꯇꯨꯁꯨ ꯑꯃꯨꯛꯀ ꯂꯥꯛꯏ꯫ ꯇꯦꯛꯁꯀ ꯍꯟꯗꯦ ꯌꯥꯝ ꯄꯣꯡꯉꯦ꯫ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯂꯨꯍꯦꯟ ꯆꯪꯗꯨꯅ ꯇꯥꯏꯄꯤꯡ ꯍꯧꯏ꯫ ꯀꯅꯥꯅꯣ ꯅꯪ? ꯅꯊꯧ ꯂꯩꯇꯕ ꯃꯤ ꯌꯥꯝ ꯃꯥꯜꯂꯦ꯫ ꯑꯁꯣꯝꯗꯁꯨ ꯊꯥꯔꯛꯏꯕ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯔꯤꯄ꯭ꯂꯥꯏꯗꯨ ꯉꯥꯏꯍꯥꯛꯇꯤ ꯍꯟꯗꯦ꯫ ꯂꯨꯍꯦꯟꯁꯨ ꯃꯦꯁꯦꯖꯇꯨ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯏꯟꯁꯇꯥꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯂꯩꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯦꯁꯦꯖꯇꯨ ꯑꯃꯨꯛ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯏ꯫ ꯑꯩꯅꯦ ꯁꯨꯝ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯅꯝꯕꯔ ꯁꯤꯜꯍꯧꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯇꯦꯛꯁꯇꯨ ꯎꯕꯗ ꯃꯔꯧ ꯂꯩꯅ ꯃꯤꯠꯌꯦꯡꯗꯨ ꯌꯦꯡꯗꯨꯅ ꯇꯦꯛꯁꯇꯨ ꯆꯪꯉꯤ꯫ ꯑꯩꯅꯦꯗꯤ ꯏꯜꯁꯤ꯫ ꯃꯤꯡꯗꯨ ꯇꯥꯕꯗ ꯅꯝꯕꯔꯗꯨ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯇꯧꯁꯤꯜꯂꯤ꯫ ꯋꯥꯈꯜꯗꯁꯨ ꯑꯃꯨꯛ ꯈꯜꯂꯤ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯕ꯭ꯂꯣꯛ ꯇꯧꯔꯤꯁꯤꯅ? ꯃꯤꯅ ꯀꯩꯁꯨ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯍꯣꯏꯗ ꯅꯨꯄꯤꯅꯦꯅ ꯇꯧꯉꯝꯃꯟꯈ꯭ꯔꯦ꯫ ꯃꯥꯅ ꯇꯧꯔꯤꯕ ꯅꯦꯆꯔꯗꯨꯒ ꯀꯃꯥꯏꯅ ꯐ꯭ꯔꯦꯟ ꯑꯣꯏꯗꯣꯏꯅꯣ? ꯆꯥꯟꯁꯀꯁꯨ ꯊꯤꯔꯤꯅꯦ꯫ ꯅꯨꯄꯤꯅꯦꯅ ꯂꯦꯝꯗꯕ꯫ ꯀꯅꯥꯅꯕꯨ ꯄꯤꯔꯤꯖꯥꯠꯅꯣ ꯅꯝꯕꯔꯁꯦ? ꯇꯧꯔꯝꯅꯤꯕ ꯑꯅꯤꯗꯣ ꯅꯨꯡꯉꯥꯏꯅꯤ꯫ ꯐꯣꯟꯗꯨ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨꯗ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯈꯤ꯫ ꯏꯟ ꯑ ꯐ꯭ꯂꯥꯁꯕꯦꯛ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯂꯨꯍꯦꯟ ꯃꯁꯥꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈꯤ ꯏꯜꯁꯤ ꯌꯨꯝꯗ ꯄꯨꯊꯔꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯣꯟꯗꯨ ꯕꯦꯂꯦꯟꯁ ꯌꯥꯎꯗꯕꯒ ꯀꯩꯒ ꯌꯦꯡꯂꯨꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯆꯦꯅ ꯍꯥꯏꯕꯗꯨꯗ ꯕꯦꯂꯦꯟꯁꯇꯨ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯁꯥꯗꯨ ꯈꯔ ꯐꯒꯠꯅ ꯐꯃꯨꯡꯗꯨꯗ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯇꯧꯗꯨꯅ ꯐꯣꯟ ꯑꯗꯨ ꯅꯦꯠ ꯑꯣꯟ ꯇꯧꯏ꯫ ꯀꯨꯏꯅ ꯅꯦꯠ ꯍꯥꯡꯂꯨꯗꯕꯅ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯡꯗꯨ ꯃꯅꯝ ꯃꯅꯝ ꯄꯥꯏꯁꯤꯜꯂꯛꯏ꯫ WhatsAppꯇꯨ ꯆꯪꯂꯛꯄꯗ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯤꯕ ꯅꯝꯕꯔꯗꯨꯗꯩ ꯃꯦꯁꯦꯖ ꯂꯥꯛꯑꯝꯃꯤ꯫ ꯀꯛꯈꯤꯕꯒꯤ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯆꯤꯟꯗꯨ ꯈꯤꯇꯪ ꯄꯣꯝꯇꯛ ꯁꯣꯟꯖꯩ꯫ ꯃꯦꯁꯦꯖꯁꯨ ꯊꯥꯔꯛꯑꯝꯃꯒ ꯀꯛꯄ꯫ ꯑꯩꯅ ꯁꯣꯝꯗ ꯅꯥꯔꯒ ꯂꯩꯔꯤꯁꯦ ꯈꯪꯉꯤꯅꯦꯕ꯫ ꯕꯦꯂꯦꯟꯁꯁꯨ ꯌꯥꯎꯗꯕꯒ ꯄꯥꯏꯗꯕꯒ ꯀꯩ ꯅꯨꯄꯥꯅꯣ ꯈꯪꯗꯦ ꯕ꯭ꯂꯣꯛꯁꯨ ꯊꯝꯃꯤꯕ꯫ ꯑꯁ ꯑꯩꯗꯤ ꯆꯥꯛꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ꯫ ꯑꯁꯨꯝꯅ ꯁꯣꯜꯂꯤꯉꯩ ꯊꯣꯡꯖꯤꯟꯗꯨꯗ ꯃꯅꯥꯎꯄꯤ ꯂꯦꯞꯇꯨꯅ ꯃꯆꯦꯕꯨ ꯀꯧꯔꯛꯏ꯫ ꯆꯦ ꯌꯥꯏ ꯆꯥꯛ ꯄꯨꯔꯛꯑꯣꯔꯥ? ꯃꯅꯥꯎꯄꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯄꯨꯔꯛꯑꯣ꯫ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯅꯥꯎꯄꯤꯗꯣ ꯑꯃꯨꯛ ꯆꯠꯈꯤ꯫ ꯏꯜꯁꯤ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯑꯩꯒꯤ ꯗꯥꯎꯁꯤꯗꯤꯕꯥ꯫ ꯑꯁꯤ ꯍꯥꯏꯅ ꯁ꯭ꯇꯦꯇꯁꯁꯤꯡꯗꯨ ꯑꯃꯨꯛ ꯕꯦꯂꯥ ꯔꯣꯁꯤꯒꯤꯁꯨ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯌꯦꯡꯂꯛꯏ꯫ ꯆꯦ ꯌꯥꯏ ꯆꯥꯛꯁꯤ ꯆꯥꯊꯣꯛꯑꯁꯦ ꯁꯤꯗ ꯊꯝꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯇꯦꯕꯜ ꯃꯆꯥꯗꯨꯗ ꯊꯝꯃꯤ꯫ ꯏꯆꯦ ꯏꯃꯥꯗꯤ ꯗꯨꯀꯥꯟꯗ ꯆꯦꯡ ꯋꯥꯟꯕ ꯆꯠꯈꯤꯕꯅꯤ꯫ ꯆꯦꯡꯗꯤ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ꯫ ꯁꯤ ꯆꯥꯊꯣꯛꯑꯣ ꯂꯣꯏꯔꯒ ꯍꯥꯏꯔꯛꯑꯣ꯫ ꯏꯆꯦꯅꯦ ꯏꯃꯥꯒꯤ ꯐꯤ ꯍꯧꯔꯝꯕꯁꯦ ꯈꯤꯇꯪ ꯇꯧꯕꯤꯔꯨꯔꯣꯒꯦ꯫ ꯍꯣꯏ ꯆꯦ꯫ ꯏꯜꯁꯤ ꯃꯆꯦꯅ ꯆꯠꯈ꯭ꯔꯕ ꯑꯗꯨꯗ ꯆꯥꯛꯇꯣ ꯂꯧꯗꯨꯅ ꯃꯈꯨꯠꯇꯣ ꯍꯥꯝꯂꯒ ꯆꯥꯕ ꯍꯧꯏ꯫ ꯃꯆꯤꯟꯗ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯀꯥꯟꯅꯗꯦ ꯋꯥꯔꯤ ꯑꯗꯨꯝ ꯇꯥꯒꯦ꯫ ꯌꯥꯝꯕꯨꯡ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯑꯩꯒꯤ ꯌꯥꯝꯕꯨꯡꯒ ꯑꯩꯒꯒꯤꯁꯨ ꯐ꯭ꯌꯨꯆꯔ ꯁꯥꯒꯠꯀꯦ꯫ ꯑꯁꯤ ꯍꯥꯏꯅ ꯆꯥꯛꯇꯨ ꯆꯥꯅ ꯆꯥꯅ ꯋꯥꯔꯤꯗꯨ ꯊꯥꯔꯒ ꯇꯥꯔꯤ꯫ ꯑꯁꯣꯝꯗꯅ ꯂꯨꯍꯦꯟ ꯑꯅꯥꯕꯗꯨ ꯐꯔꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯅ ꯄꯥꯎꯗꯨ ꯌꯥꯝ ꯇꯥꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯕꯗ ꯍꯪꯕ ꯍꯦꯛ ꯉꯝꯗꯦ꯫ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯤ꯫ ꯃꯥꯒꯤ ꯃꯇꯥꯎꯁꯤꯡꯗꯨꯁꯨ ꯉꯁꯤꯗꯤ ꯁꯟꯗꯦ ꯑꯣꯏꯕꯅ ꯃꯣꯏꯗ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯆꯥꯎꯔꯕ ꯀꯥꯗꯨꯗ ꯊꯥꯔꯤꯕ ꯐꯃꯨꯡꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯤꯕ ꯍꯪꯀꯠ ꯍꯟꯇꯥ ꯆꯠꯇꯨꯅ ꯃꯔꯨꯝ ꯃꯔꯨꯝꯁꯨ ꯁꯣꯜꯂꯤ꯫ ꯑꯅꯤꯗꯨꯁꯨ ꯂꯥꯛꯑꯣꯏꯗꯕꯅꯤ꯫ ꯌꯥꯝꯕꯨꯡ ꯆꯧꯗ ꯑꯃꯨꯛꯇ ꯍꯪꯍꯟꯒꯦ ꯇꯧꯕꯅꯤ꯫ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡ ꯆꯧꯁꯨ ꯑꯅꯥꯕꯗꯣ ꯁꯨꯃꯥꯏ ꯇꯥꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏꯅ ꯌꯥꯕꯅꯤ ꯍꯪꯗ꯭ꯔꯁꯨ꯫ ꯏꯁꯧꯁꯨ ꯃꯊꯟꯇ ꯂꯥꯡꯉꯤ꯫ ꯈꯨꯗꯥꯡꯒꯤ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯋꯥꯜꯗ ꯊꯦꯠꯂꯤꯕ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯐꯃꯨꯡꯗꯨꯗ ꯑꯃꯨꯛ ꯐꯝꯊ꯫ ꯂꯣꯏꯔꯦ ꯅꯨꯄꯥ ꯃꯍꯥꯛꯁꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯃꯥꯒꯤ ꯕꯤꯍꯦꯚꯤꯌꯔꯁꯤ ꯁꯨꯝꯗꯧꯕ꯭ꯔꯥ ꯍꯥꯏꯅ ꯐꯥꯎ ꯍꯦꯛ ꯈꯟꯕ ꯌꯥꯏ꯫ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯃꯈꯨꯠꯇꯨ ꯐꯣꯟꯗꯨ ꯃꯦꯠꯇꯨꯅ ꯑꯃꯗꯤ ꯖꯦꯝꯁꯅ ꯁꯣꯐꯥ ꯊꯥꯔꯤꯗꯨꯗ ꯐꯝꯗꯨꯅ ꯐꯣꯟꯗꯨ ꯃꯦꯠꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯕ ꯋꯥꯔꯝꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯩ ꯐꯪꯗꯕꯒꯨꯝ ꯇꯧꯕꯗꯨꯗ ꯁꯥꯎꯅ ꯃꯇꯥꯎ ꯑꯅꯤ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯣꯏ? ꯃꯇꯥꯎꯒꯤ ꯋꯥꯍꯩꯗꯨꯗ ꯕꯣꯔꯤꯁ ꯑꯃꯗꯤ ꯖꯦꯝꯁ ꯏꯉꯛꯉꯛꯅ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯀꯩꯅꯣ ꯑꯃꯨꯛ ꯌꯦꯡꯂꯛꯏꯗꯨꯕꯣ? ꯅꯣꯏꯒꯤ ꯅꯇꯨ ꯅꯠꯇꯦ꯫ ꯕꯣꯔꯤꯁ ꯍꯟꯗꯛꯇꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯨꯅ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯅꯤ ꯀꯩꯗꯧꯔꯒꯦ? ꯂꯨꯍꯦꯟ ꯍꯟꯗꯛꯇꯤ ꯃꯇꯥꯎ ꯑꯅꯤꯒꯤ ꯋꯥꯍꯩꯗꯨꯗ ꯄꯥꯏꯅ ꯌꯦꯡꯂꯛꯇꯨꯅ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯣꯏꯁꯦ ꯋꯥꯗꯤ ꯍꯥꯏꯗꯦ꯫ ꯇꯥꯔꯣꯏ ꯃꯇꯥꯡ ꯁ꯭ꯋꯥꯏꯗꯗꯤ꯫ ꯑꯁꯦꯡꯕ ꯀꯩꯅꯣ ꯅꯤꯄꯥ? ꯑꯣ ꯑꯅꯥꯕꯗꯣ ꯀꯝꯗꯧꯔꯒꯦ ꯑꯝꯇ ꯍꯪꯉꯣ ꯍꯥꯏꯕ꯫ ꯀꯩꯅꯣ ꯍꯥꯏꯁꯦ? ꯅꯨꯄꯤ ꯃꯆꯥꯗ ꯍꯪꯕꯗꯤ ꯅꯪ ꯍꯪꯉꯨ ꯀꯩꯅꯣ? ꯑꯩꯅ ꯍꯪꯗꯣꯏ ꯑꯣꯏꯔꯗꯤ ꯍꯪꯂꯅꯤ꯫ ꯅꯣꯏꯗ ꯍꯥꯏꯗ ꯌꯥꯗꯕꯒꯤꯅꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯝꯕꯨꯡ ꯆꯧꯗ ꯍꯪꯉꯣ꯫
ꯑꯩ ꯇꯜꯂꯦ ꯇꯧꯕꯅꯤ ꯀꯩꯅꯣꯗ ꯍꯟꯗꯛꯇꯤ ꯅꯤꯄꯥꯁꯤ ꯊꯃꯣꯏꯗ ꯇꯤꯡ ꯇꯤꯡ ꯂꯥꯎꯅ ꯆꯣꯡꯂꯛꯄꯒꯨꯝ ꯍꯟꯗꯛꯀꯤ ꯃꯇꯥꯎ ꯕꯣꯔꯤꯁꯀꯤ ꯋꯥꯍꯩꯗꯨꯗ ꯂꯨꯍꯦꯟ ꯁꯥꯎꯕ ꯁꯥꯗꯨꯅ ꯀꯩꯅꯣ ꯄꯥꯛꯀ ꯐꯔꯛꯑꯅꯨ ꯁꯨꯝ ꯅꯥꯔꯤꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯪꯕꯗꯤ ꯌꯥꯏꯗꯅ ꯍꯣ ꯑꯗꯨꯕꯣꯕ ꯑꯗꯨ ꯌꯥꯝ ꯈꯪꯅꯤꯡꯕꯗꯨꯗ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯃꯁꯥꯗ ꯍꯪꯉꯨꯗꯅ ꯑꯁ ꯌꯥꯔꯦ ꯋꯥ ꯌꯥꯝ ꯌꯥꯝꯃꯤꯅꯨꯁꯤ ꯑꯁꯤ ꯍꯥꯏꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯍꯥꯞꯂꯤꯕ ꯕꯦꯜꯀꯅꯤ ꯑꯗꯣꯝꯗ ꯊꯣꯛꯈꯤ ꯃꯇꯧꯗꯨꯗ ꯕꯣꯔꯤꯁꯀ ꯖꯦꯝꯁꯀ ꯃꯆꯤꯟꯗꯨ ꯃꯦꯟꯗꯨꯅ ꯅꯣꯛꯅꯤꯡꯕ ꯈꯪꯍꯧꯔꯤ ꯆꯥꯛꯁꯨ ꯂꯣꯏꯔꯛꯑꯗꯨꯅ ꯀꯤꯆꯟꯗ ꯃꯈꯣꯏꯁꯤꯡꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯐꯝꯂꯤ ꯂꯩꯃ ꯑꯦꯟꯁꯥꯡꯁꯤꯡꯗꯨ ꯍꯥꯞꯇꯨꯅ ꯆꯥꯕ ꯍꯧꯔꯣ ꯀꯩ ꯋꯥꯠꯀꯦ ꯏꯃꯥ ꯍꯥꯞꯄꯛꯀꯦ ꯏꯕꯦꯝꯃ ꯅꯪꯁꯨ ꯆꯥꯔꯣꯗꯅ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯌꯥꯔꯅꯤ ꯏꯃꯥ ꯑꯩ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯔꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯝꯕꯨꯡꯆꯧꯒ ꯑꯉꯥꯡꯁꯤꯡꯒ ꯆꯥꯔꯁꯅꯨ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯏꯃꯥꯒ ꯆꯟꯒꯁꯨ ꯄꯨꯟꯅ ꯆꯥꯔꯤꯁꯤꯗꯅ ꯑꯩꯈꯣꯏ ꯂꯣꯏꯗꯕꯤꯗ ꯌꯥꯅꯤ ꯅꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯌꯦꯡꯒꯦ ꯅꯣꯏ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯒꯦ ꯑꯗꯨꯒ ꯅꯣꯏꯅ ꯑꯃꯨꯛ ꯍꯦꯛ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯤ ꯂꯨꯀꯥꯁ ꯑꯃꯗꯤ ꯃꯅꯥꯎꯄꯥ ꯂꯨꯍꯦꯟꯒꯤ ꯃꯇꯥꯎꯁꯤꯡꯗꯨꯗ ꯆꯥꯛꯇꯨ ꯆꯥꯅ ꯕꯣꯔꯤꯁꯅ ꯂꯩꯕꯗ ꯑꯣꯟꯁꯤꯟ ꯏꯃꯥꯁꯦ ꯄꯥꯕꯨꯡꯗꯤ ꯍꯩꯃ ꯅꯣꯏ ꯄꯥꯕꯨꯡꯗꯣ ꯗꯦꯜꯂꯤꯗ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃꯒꯤ ꯆꯠꯈꯤꯌꯦ ꯑꯗꯨꯒꯤ ꯉꯁꯤꯗꯤ ꯌꯥꯎꯗ꯭ꯔꯤ ꯑꯣ ꯑꯗꯨꯅꯦꯕ ꯑꯩꯅ ꯈꯜꯂꯦꯕ ꯄꯥꯕꯨꯡ ꯌꯥꯎꯗꯕꯁꯤꯗ ꯌꯥꯔꯦ ꯁꯥꯔꯣ ꯋꯥꯊꯤ ꯇꯧꯂꯩ ꯆꯥꯗꯧꯁꯦ ꯆꯥꯗꯦ ꯂꯨꯍꯦꯟ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯕꯣꯔꯤꯁ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯅꯪꯉꯣꯟꯗ ꯌꯦꯛꯄ꯭ꯔꯣ ꯍꯣꯏ ꯌꯦꯛꯑꯦ ꯏꯍꯦ ꯆꯥꯔꯨꯅꯦ ꯅꯣꯏꯕꯣ ꯑꯃꯨꯛ ꯈꯠꯅꯔꯅꯨ ꯆꯥꯛꯇꯨ ꯇꯨꯃꯤꯟ ꯆꯥꯈꯤ ꯑꯗꯨꯕꯨ ꯂꯨꯍꯦꯟꯗꯤ ꯕꯣꯔꯤꯁꯀꯤ ꯃꯈꯣꯡꯗꯨꯗ ꯈꯪꯀꯥꯎ ꯍꯦꯛ ꯀꯥꯎꯏ ꯕꯣꯔꯤꯁ ꯅꯥꯔꯗꯨꯅ ꯈꯪꯂꯥꯎ ꯍꯦꯛ ꯂꯥꯎꯔꯛꯏ ꯑꯌꯣ ꯃꯇꯧꯗꯨꯗ ꯃꯌꯥꯝꯗꯨ ꯃꯉꯣꯟꯗ ꯄꯨꯂꯞ ꯍꯦꯛ ꯌꯦꯡꯂꯛꯏ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯒꯠꯂꯤ ꯏꯍꯦ ꯆꯥꯛꯁꯤ ꯉꯥꯏꯍꯥꯛꯇꯪ ꯆꯥꯕꯁꯤꯗ ꯆꯥꯔꯣ ꯀꯥꯔꯟ ꯇꯧꯔꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯅꯩ ꯕꯣꯔꯤꯁꯇꯤ ꯂꯨꯍꯦꯟꯗ ꯄꯥꯏꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯄꯩꯔꯒ ꯌꯦꯡꯂꯝꯕ ꯂꯨꯍꯦꯟꯒꯤ ꯃꯃꯤꯠꯇꯨ ꯎꯕꯗ ꯀꯩꯅꯣ ꯍꯥꯏꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯏꯪꯒꯤ ꯇꯧꯏ ꯍꯥꯏꯌꯨ ꯍꯥꯏꯅ ꯂꯨꯍꯦꯟꯁꯨ ꯃꯃꯤꯠꯀ ꯁꯪꯗꯣꯛꯇꯨꯅ ꯏꯪꯒꯤ ꯇꯧꯔꯤ ꯃꯇꯧꯗꯨꯗ ꯕꯣꯔꯤꯁ ꯅꯣꯡꯅꯤꯡꯉꯛꯏ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯂꯨꯀꯥꯁꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯇꯨꯅ ꯌꯥꯕꯨꯡꯆꯥ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨꯗ ꯂꯨꯀꯥꯁ ꯆꯥꯛ ꯆꯥꯔꯝꯕꯗꯨ ꯌꯦꯡꯂꯛꯏ ꯍꯪꯉꯨ ꯅꯍꯥꯟꯒꯤ ꯑꯅꯥꯕꯗꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯃꯁꯥꯗꯣ ꯈꯔ ꯀꯜꯂꯦ ꯍꯥꯏꯕꯅꯤ ꯌꯨꯝꯗꯁꯨ ꯄꯨꯊꯔꯦ ꯍꯥꯏꯕꯅꯤ ꯑꯣ ꯑꯩꯈꯣꯏꯁꯨ ꯏꯃꯥꯟꯅꯕꯤꯅꯤꯅ ꯈꯪꯅꯤꯡ ꯇꯧꯕꯅꯤꯗ ꯅꯣꯏ ꯅꯃꯥꯟꯅꯕꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯃꯦꯠꯅꯤ ꯌꯥꯝꯕꯨꯡꯆꯥ ꯑꯣ ꯐꯔꯅꯤ ꯑꯩꯁꯨ ꯍꯣꯔꯦꯟꯗꯣ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯅꯣꯏꯁꯨ ꯆꯠꯁꯤꯔꯣ ꯍꯥꯏꯔꯛꯏꯕ ꯃꯌꯥꯝꯕꯒꯤ ꯋꯥꯗꯨꯗ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯃꯥꯟꯅꯔꯕꯒꯨꯝ ꯂꯨꯍꯦꯟꯁꯨ ꯁꯠꯀꯨꯝꯂꯛꯏ ꯍꯣꯏ ꯌꯥꯝꯕꯨꯡꯆꯥ ꯆꯠꯂꯨꯁꯦ ꯏꯄꯥ ꯄꯥꯈꯠꯅ ꯅꯪꯍꯧꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕ ꯃꯅꯥꯎꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯌꯦꯡꯂꯛꯏ ꯍꯣꯏ ꯆꯠꯂꯨꯔꯁꯦ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯗꯤ ꯑꯣꯏ ꯅꯣꯏ ꯆꯥꯍꯧꯈꯣꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯀꯥꯁ ꯍꯧꯒꯠꯈꯤ ꯑꯍꯨꯝꯗꯨꯗꯤ ꯆꯥꯍꯧꯔꯤ ꯏꯁ ꯀꯩꯅꯣꯅꯤꯄꯥ ꯅꯔꯣꯜ ꯆꯨꯝꯃꯨꯀꯣ ꯅꯪ ꯀꯩꯅꯣꯝꯅꯤ ꯀꯩꯅꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕꯅꯤꯅ ꯂꯥꯏꯌꯦꯡꯕꯒꯤ ꯀꯦꯌꯔ ꯂꯧꯕꯤꯕꯅꯤ ꯑꯗꯨ ꯀꯦꯌꯔ ꯂꯧꯕꯤꯕ ꯍꯥꯏꯕ ꯌꯥꯔꯦ ꯑꯃꯨꯛ ꯀꯣꯏꯊꯣꯛꯂꯦ ꯁꯠ ꯑꯁꯣꯝꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯆꯥꯛ ꯆꯥꯔꯤ ꯑꯁꯣꯝꯗꯅ ꯏꯜꯁꯤ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯁꯤꯟꯕꯗꯣ ꯋꯥꯏ ꯍꯥꯏꯗꯨꯅ ꯃꯆꯦꯅ ꯁꯝꯂꯒ ꯄꯨꯊꯣꯔꯛꯇꯨꯅ ꯃꯄꯥꯜꯒꯤ ꯐꯛꯇ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯃꯈꯣꯡꯗꯨ ꯇꯤꯡꯊꯣꯛꯂꯒ ꯐꯝꯂꯒ ꯎꯈꯣꯡꯗ ꯉꯥꯊꯗꯨꯅ ꯂꯩ ꯃꯆꯦꯅ ꯏꯃꯨꯡꯗꯒꯤ ꯍꯦꯟꯖꯥꯡ ꯌꯥꯎꯕ ꯄꯣꯂꯥꯡꯗꯨ ꯄꯥꯏꯗꯨꯅ ꯄꯨꯈꯝ ꯑꯃꯗ ꯄꯨꯗꯨꯅ ꯊꯣꯛꯂꯛꯑꯒ ꯃꯅꯥꯎꯄꯤꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯇꯨꯅ ꯌꯥꯏ ꯁꯦ ꯐꯝꯅ ꯃꯥꯜꯂꯛꯎ ꯅꯨꯡꯗꯥꯡꯒꯤ ꯌꯦꯟꯁꯥꯡꯅꯤ ꯑꯁ ꯆꯦꯁꯤꯗꯤꯕ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯁꯤꯗ ꯃꯅꯥꯎꯄꯤꯒꯤ ꯋꯥꯗꯨꯗ ꯕꯤꯗ꯭ꯌꯥ ꯄꯩꯅ ꯌꯦꯡꯂꯛꯇꯨꯅ ꯍꯣ ꯅꯁꯥꯗꯣ ꯐꯒꯠꯂꯕ ꯅꯠꯇ꯭ꯔꯣ ꯈꯨꯠꯇꯨꯗꯤ ꯂꯦꯡꯕ ꯈꯣꯠꯄ ꯌꯥꯏꯗꯅ ꯆꯥꯕꯒꯤ ꯃꯔꯤꯗꯨꯁꯨ ꯌꯥꯔꯤꯗꯅ ꯑꯗꯨꯅ ꯁꯤꯃꯟꯕꯗꯤ ꯀꯥꯟꯅꯅꯤ ꯅꯪꯁꯨ ꯌꯥꯔꯦ ꯃꯜꯂꯒꯦ ꯑꯁꯣꯝꯗ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯏꯃꯨꯡꯗꯒꯤ ꯅꯣꯠꯕꯨꯛ ꯑꯃ ꯄꯦꯟꯁꯤꯜ ꯑꯃꯒ ꯄꯥꯏꯗꯨꯅ ꯃꯅꯥꯎꯄꯤ ꯑꯇꯣꯝꯕꯤ ꯊꯣꯛꯂꯛꯇꯨꯅ ꯆꯦ ꯑꯩꯒꯤ ꯗ꯭ꯔꯣꯌꯤꯡ ꯌꯦꯛꯄꯤꯌꯨ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯂꯒ ꯃꯆꯦ ꯌꯥꯏꯅ ꯐꯝꯂꯤꯕ ꯑꯗꯨꯗ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ ꯊꯣꯏꯕꯤ ꯅꯪꯒꯤ ꯗ꯭ꯔꯣꯌꯤꯡꯗꯣ ꯍꯣꯔꯦꯟ ꯆꯦ ꯇꯥꯛꯄꯤꯔꯒꯦ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯆꯦ ꯌꯥꯏꯁꯦ ꯑꯦꯟꯖꯥꯡ ꯃꯟꯈꯤꯒꯦꯀꯣ ꯅꯪ ꯑꯣꯏꯅ ꯑꯗꯨꯝ ꯌꯦꯛꯑꯣ ꯍꯧꯖꯤꯛ ꯃꯆꯦꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯃꯅꯥꯎꯄꯤ ꯑꯇꯣꯝꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯆꯦ ꯌꯥꯏꯒ ꯃꯆꯦ ꯀꯩꯒꯤ ꯃꯅꯥꯛꯇꯨꯗ ꯐꯝꯗꯨꯅ ꯌꯦꯛꯂꯤ
ꯊꯣꯡꯒꯥꯜꯗꯒꯤ ꯃꯃꯥ ꯏꯕꯦꯅꯤ ꯆꯪꯂꯛꯄ ꯎꯕꯗ ꯕꯤꯗ꯭ꯌꯥꯅ ꯏꯃꯥ ꯃꯔꯨꯞ ꯄꯩꯁꯥꯗꯨ ꯄꯤꯔꯝꯂꯕꯣ? ꯄꯤꯔꯝꯃꯦ ꯋꯥꯕꯅ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤꯅ ꯃꯣꯏꯁꯨ ꯂꯣꯏ ꯍꯦꯛ ꯂꯩꯍꯧꯋꯤ ꯅꯣꯏꯕꯨ ꯀꯩ ꯌꯦꯟꯖꯥꯡ ꯃꯥꯜꯂꯤꯅꯣ? ꯑꯂꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯍꯋꯥꯏ ꯊ꯭ꯔꯥꯛꯀꯁꯦ ꯀꯥꯡꯁꯣꯏ ꯊꯣꯡꯅꯕ ꯃꯜꯂꯝꯕꯅꯦ꯫ ꯑꯣ ꯐꯔꯦ ꯏꯃꯥꯁꯨ ꯐꯤ ꯍꯣꯡꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯦꯅꯤ ꯆꯪꯈꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨꯁꯨ ꯃꯀꯣꯜꯗꯨꯗ ꯂꯩꯍꯧꯔꯤ꯫ ꯊꯣꯡꯒꯥꯜꯂꯣꯝꯗ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯕꯤꯗ꯭ꯌꯥꯅ ꯌꯦꯡꯂꯛꯄꯗ ꯒꯥꯔꯤ ꯑꯃ ꯃꯈꯣꯏꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯈꯥꯝꯂꯤꯕꯗꯨ ꯎꯕꯗ ꯄ꯭ꯔꯞ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯥꯛꯏ꯫ ꯒꯦꯠꯇꯣ ꯍꯥꯡꯕꯗ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯌꯥꯝꯕꯨꯡꯆꯥꯎ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯂꯨꯍꯦꯟ, ꯕꯣꯔꯤꯁ, ꯖꯦꯝꯁ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯕꯤꯗ꯭ꯌꯥ ꯒ꯭ꯌꯥꯟ ꯂꯥꯛꯄꯒꯨꯝ ꯌꯥꯅꯤ ꯆꯪꯕꯤꯔꯛꯑꯣ꯫ ꯒꯥꯔꯤꯁꯦ ꯊꯧꯖꯤꯜꯂꯛꯀꯦ ꯇꯧꯕ꯫ ꯌꯥꯅꯤ ꯁꯨꯃꯥꯡꯗ ꯊꯧꯖꯤꯟꯕꯤꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯒꯥꯔꯤꯗ ꯊꯧꯖꯤꯜꯂꯛꯏ꯫ ꯏꯜꯁꯤꯁꯨ ꯆꯪꯂꯛꯏꯕ ꯂꯨꯍꯦꯟꯕꯨ ꯎꯕꯗ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯀꯩꯅꯣ ꯑꯩꯒꯤ ꯌꯥꯝꯕꯨꯡꯁꯦ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯛꯏꯁꯤꯅ? ꯋꯥꯈꯜꯒꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯃꯤ꯫